Benita ngona han bamuk ta ai se kai mama confess tawjage Benita se aina invitation thadringai mamang da jo haukraba mamang gi sahi da interview kama yaugre ko ai khaju dum yengamme adagi moi gi context moi gi interview style wahang mayam da se ai dum yengba matam da kitang anambana dum kitang mana dum tawba adai ngasi sana dum promise tawjabane ai ai interview gi dum kaujabane ai Benita si kanano as a human being not as a performer ko adu khangok do yade khangdok kada bani habigi adu kaudana bai nei san promise tawjara leibin Welcome everyone to the Athary Podcast. Ngasi guest ashe she is someone who is representing Manipur national stage da buiro adagi abroad to perform tawriba and then someone who has sung across cultures. Yet I still feel many of us know the performer, not the person. Benita, welcome to the Athary Podcast. Thank you. Halmang ta khoi Benita gi achievement success stories adagi fame laiba mayam se haki oina dum kauthom je ko site ta thanam je nakanda thanam je ba Benita si kanano si kanam ta khangam de hair je hujik se Benita khoi dagi luna chana tin je marup amada Benita si kanano introduce am ta to view hair ga de kama introduce tor no male Benita gi marup china taseng na hair di yamna mi yam tinaba imanabi gi am leibududi oide ba ko hoi ai lun tinajaba mari manga leibase admaina ado moida hai taragadi dum aina di moida di hai bada yadur yarodura natra khangdre ba ko hai di dum tinari base khara khakse dum athu kai adagidi ho ha hairakpada chenthok chensin doba kainom tongnabada dum ikut lan thokna ba hai tare ne ko mateng pangna ba adagidi aina waraga su kanoma aigi kanoma nungai ba ma oraga su ai kanom chatle hairaga su ko adum aiga loinari ba marup ani uhum sida dum call tawraga ga haijaba adai moi gi su kanom tawraga so maina ga phone tawraga ko adagidi free level matam da thengna si khotna si aduga dum aigi thabak dum chatmina ba su pongai amne ba mayam ne aigi dei tinawa ga isi ko ai thabam chatmina si na ai sida admai dum tawe ado kai haidono khangde da adum awaba matam da ju nungai matam da ju kari boiro any thabak boiro ko adum available oiba marup ne har ka do male hoi oijar hoi adu oramasu yam laibok phare for example hojik se ima je kano gi Benita gi ma je ji inak to famine khalle je ko karamba embarrassing oiba wari lirak to male ima je famam tar ga hojik se mamana ne Benita gi kaidigi embarrassing oiba wari karamba wari lirak to male hojik se akhoi ma se wa gam kan ngangan di okay haidi aina akhoi ma se ai thabak halakpada akhoi ma inak ta changa ani ngasi kamai tawrakpa kai tawrakpa aino indiraga akhoi ma se yamna good listener ne hai tare ne ado yam kan tingangan de yam ngangis na akhoi ba di amna very talkative ne ba ko ado ai se akhoi ba lawe ba ado aina ngangani akhoi ma na ta ba ado akhoi ma na di aingonda wari je kaya ai hoi marakta ga wari sara kan da ko hoi de ren khum dai tar kitang tang bai ta kitang ta ba yam di am phai okay ado ai wari im dingninga su imana bida tam drasu ma taw drasu ko khoma da hana liba sigi habit ti lay aduna Benita gi secret poiro wari si masa poiro so imang antene wala adum aigi aron athup khoma se aduma loi khange ado ma se wari ligan de ba ko adu ka ta pati am kal ai ju ji la chapa kam pharabni la chama pung pharabni ai ju project chi pakham kaino tawrabne na akhoi ji sai gi stage khanga chali ni tawri ne ba ado ima baba na di dum phayam takutam bi ju nang ji losing ga mi na ti nang dum angang dong na dum layer bani nang gyan ta right na ngangan ba ma lay ba ita Benita gi ja adugum ba lay rang ji bogda lay se ado aina thoki badadi ko adum soida ngamdana aduga chumna kahani adum phana halakani habagi thajaba budi parents singda le aduga ado aina to bathabak pu kyam juko chani kyam phani gi kai side haide ba ko aduga dum hoi parents amoi bagi adaga khoi gi dum ainang halabra kai leri di hai ba ko aduga aina ai thabak ama smain tawri haraga su dum nam thajabi budi oi ba aduga aina ngasi bok to moi gi thajaba dum mang halak tabagi ne na ba adugi di thamjage ba haidi
ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯁꯦ ꯈꯤꯇꯪ ꯊꯦꯡꯖꯤꯜꯂꯛꯑꯒ ꯑꯣꯏꯅ ꯅꯪ ꯀꯥꯏ ꯂꯩꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯁꯤ ꯈꯛꯇꯅꯦ ꯐꯣꯟ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯗꯨ ꯇꯧꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯨꯞꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯄꯣꯗꯀꯥꯁ ꯑꯃ ꯂꯩ ꯑꯩ ꯌꯥꯔꯤꯄꯣꯛ ꯑꯩ ꯉꯁꯥꯏ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯠꯂꯨꯅꯤ ꯂꯣꯏꯔꯒ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯥꯏꯔꯝꯃꯅꯤꯗꯅ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯀꯥꯏ ꯂꯩꯔꯤꯒꯦ ꯑꯗ ꯑꯩ ꯆꯤꯡꯃꯩꯔꯣꯡ ꯂꯩꯔꯤ ꯍꯥꯏꯔꯁꯨ ꯑꯃꯗ ꯇꯧꯔꯦ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯅꯤ ꯆꯨꯝꯃꯦ ꯕꯤꯅꯤꯇꯥꯒꯤ ꯏꯃꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯅꯤꯇꯥꯒ ꯌꯥꯝ ꯑꯣꯅꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯅꯥ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯃꯥ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯁꯦ ꯍꯦꯟꯕꯗꯤ ꯂꯩꯇꯦꯕ ꯁꯨꯝ ꯍꯥꯏꯗꯤ ꯌꯦꯡꯉꯨꯕꯗꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯗ ꯇꯥꯏ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯅꯨꯄꯥꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯕꯨ ꯑꯣꯏꯒꯦꯔꯥ ꯈꯪꯗꯦ ꯏꯃꯥꯔꯣꯝꯁꯦ ꯑꯩꯈꯣꯏ ꯁꯣꯐ ꯀꯣꯔꯅꯔ ꯑꯦꯇꯦꯆꯃꯦꯟꯁꯦ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯝ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯃꯗꯤ ꯏꯃꯥꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯃꯃꯥ ꯌꯥꯝ ꯑꯣꯏꯔꯀꯥꯟꯗ ꯈꯪꯒꯗ꯭ꯔꯥ ꯈꯪꯉꯛꯀꯅꯤ ꯑꯗꯨ ꯁꯣꯏꯗ ꯑꯗꯨ ꯄꯣꯞ ꯂꯩꯔꯕꯅꯦ ꯑꯗꯨ ꯈꯪꯗꯧ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯏꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯀꯌꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕꯅꯤꯅ ꯆꯨꯝꯃꯦ ꯏꯃꯥ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯤꯃꯇꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯕꯕꯥ ꯃꯅꯤꯄꯨꯔ ꯍꯥꯏꯅꯗꯦꯕ ꯍꯣꯏ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯅꯩ ꯑꯗꯨꯗꯤ ꯚꯥꯔꯠꯀ ꯍꯥꯏꯁꯤ ꯃꯥ ꯚꯥꯔꯠꯀ ꯍꯥꯏꯔꯤꯅꯦꯕ ꯑꯗ ꯏꯃꯥ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯍꯥꯏꯁꯤꯀꯣ ꯂꯥꯁ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯍꯜꯂꯝꯕ ꯍꯥꯏꯗꯤ ꯁꯤꯒꯗꯧꯅ ꯅꯣꯛꯍꯜꯂꯝꯕ ꯃꯤꯁꯛꯇꯣ ꯀꯅꯥ ꯑꯣꯏꯒꯅꯤ ꯅꯣꯛꯄꯁꯦ ꯍꯧꯖꯤꯛ ꯅꯣꯛꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯁ꯭ꯇꯦꯖꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯇꯝꯃꯛꯏꯀꯣ ꯋꯤ ꯍꯦꯞ ꯗꯤꯐ꯭ꯔꯦꯟಟ್ ꯁ꯭ꯇꯦꯖꯦꯁ ꯏꯟ ꯑꯥꯔ ꯂꯥꯏꯐ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯏꯁꯤꯜꯂꯝꯕꯒꯨꯝꯕ ꯀꯣ ꯑꯩ ꯍꯌꯦꯡ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯍꯤꯁꯤꯃꯨꯛꯇ ꯁꯤ ꯇꯧꯅꯤꯡꯉꯤ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯅꯒ ꯇꯧꯔꯝꯗ꯭ꯔꯣ ꯈꯜꯂꯝꯗꯣ ꯑꯣꯏꯔꯛꯄꯅ ꯇꯣꯉꯥꯟꯅ ꯑꯃ ꯑꯣꯏꯔꯛꯄ ꯑꯗ ꯑꯉꯛꯄ ꯀꯩꯅꯣꯅꯦꯕ ꯁꯤꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯕꯤꯅꯤꯇꯥꯁꯤ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯤꯅꯤꯇꯥꯗꯨꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯎ ꯋꯨꯗ ꯌꯨ ꯐꯤꯜ ꯅꯪ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯌꯥꯝ ꯏꯅꯣꯁꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯐꯪꯅꯤ ꯍꯥꯏꯕ ꯁꯤꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯜꯂꯤꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯉꯦ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯣꯖꯥꯅ ꯅꯪ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯑꯗꯨ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯣꯏꯗꯣꯏꯅꯦꯅ ꯈꯜꯂꯒ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯗꯤ ꯁꯨꯝ ꯇꯥꯏꯌꯣꯟꯅꯔꯛꯄꯗꯣ ꯆꯥꯎꯔꯒ ꯑꯗꯨꯝ ꯏꯟꯈꯠꯂꯛꯏꯉꯩ ꯂꯩꯁꯥꯕꯤ ꯐꯥꯔꯛꯏꯉꯩ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯇꯣ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯥꯅꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯗꯨꯅꯦ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯨꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯣꯀꯦ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯣꯖꯥꯅꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯣꯖꯥꯃꯛꯇꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯑꯉꯥꯡ ꯇꯝꯕꯤꯗꯅ ꯇꯧꯔꯤꯁꯤꯁꯨ ꯀꯥꯏꯟ ꯑꯣꯐ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯇꯥꯛꯏꯕ ꯈꯣꯠꯂꯤꯕꯗꯨꯒꯤ ꯃꯔꯝꯗ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯣꯖꯥ ꯍꯥꯏꯅ ꯑꯃ ꯄꯥꯝꯈꯤꯕꯗꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯤꯅꯕꯨꯗꯤ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯦꯅꯤꯇꯥꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕꯦꯅꯤꯇꯥꯁꯦ ꯎꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯛꯑꯦꯕꯀꯣ ꯋꯥꯔꯛꯄꯗꯨꯅ ꯑꯩ ꯉꯁꯤꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯣ ꯊꯥꯖꯔꯨꯗꯕꯅꯤꯅ ꯈꯇꯪ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯛꯈꯤꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯈꯤꯇꯪ ꯍꯦꯟꯒꯠꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯁꯨ ꯑꯩ ꯂꯩꯔꯒ ꯆꯥꯕ ꯉꯝꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯣꯏꯌꯦꯕ ꯑꯗꯣ ꯊꯥꯏꯅꯉꯩꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯂꯩꯅꯤꯡꯉꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯗꯩ ꯐꯤꯔꯣꯜꯗꯕꯨ ꯑꯣꯏꯔꯣ ꯅꯤꯡꯇꯝꯅ ꯁꯦꯠꯄ ꯐꯪꯗꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯃꯗꯤ ꯀꯣꯛꯑꯦꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯥꯏꯀꯣ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯨꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯐꯥꯎꯖꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯔꯕꯅꯦ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯤ ꯐꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯃꯥꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤ ꯈꯟꯕꯁꯨ ꯑꯗꯨꯝ ꯂꯥꯛꯇꯦ ꯑꯗꯨꯒ ꯂꯥꯛꯑꯔꯣꯏ ꯈꯟꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤꯅꯀꯣ ꯃꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯨꯅ ꯑꯩꯁꯦ ꯎꯕ ꯃꯇꯝꯗ ꯍꯣꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯅꯪ ꯑꯗꯨꯐꯥꯎꯗꯤ ꯌꯧꯅ ꯑꯩꯅ ꯐꯪꯗꯕꯗꯣ ꯅꯪꯅꯗꯤ ꯐꯪꯍꯜꯂꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤꯗꯨꯃꯗꯤ ꯑꯣꯏꯕ ꯌꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯤꯗꯒꯤꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤꯗꯣꯏꯅꯤ ꯕꯤꯅꯤꯇꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯗ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ
ꯀꯔꯝꯕ opportunity ꯂꯥꯛꯀꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦꯀꯣ ꯑꯗꯨꯒ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯗꯕ ꯈꯜꯂꯝꯗꯕ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯤꯅꯤꯇꯥꯅꯁꯨ ꯈꯜꯂꯝꯕꯗꯨꯃꯛ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯐꯤꯜꯗꯨꯒꯗꯤ ꯔꯤꯂꯦꯇꯦꯕꯜꯗꯤ ꯈꯔꯗꯤ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯧꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇꯕꯨ ꯅꯠꯇꯦ ꯑꯣꯖꯥ ꯅꯠꯇꯦ ꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯣꯖꯥꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ obviously ꯈꯔꯕꯨꯗꯤ ꯁꯣꯛ ꯑꯣꯏꯒꯅꯤ but that's the reality-ꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯌꯦꯡꯗꯣꯏꯁꯦ ꯕꯤꯅꯤꯇꯥꯗꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗꯁꯨ ꯆꯠꯂꯤ ꯄꯔꯐꯣꯔꯝ ꯇꯧꯔꯤ and then actress ꯑꯃꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯚꯦꯟꯠꯁꯇꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯄꯩꯁꯥꯁꯨ ꯂꯩꯔꯝꯃꯅꯤ ꯃꯥꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯀꯟꯐꯤꯗꯦꯟꯁꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯂꯣꯏꯅꯗ ꯄꯔꯐꯦꯛ ꯑꯣꯏꯅ ꯎꯕꯗꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯗꯤꯞ ꯗꯥꯎꯟ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯁ ꯍꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯁ ꯂꯩꯕꯤꯕ꯭ꯔꯥ ꯕꯤꯅꯤꯇꯥꯁꯦ ꯂꯩ ꯀꯩꯗꯧꯕꯩꯁꯨ ꯂꯩꯔꯣꯏ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯗꯪ ꯇꯧꯖꯔꯝꯃꯒꯗꯤꯅ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕ ꯇꯛꯁꯤ ꯁꯣꯟꯕ ꯁꯤꯒꯤ ꯃꯅꯥꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕꯗꯨꯒꯤꯁꯨ ꯑꯋꯥꯕ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ obviously ꯂꯩ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯒꯤ ꯑꯁꯣꯟꯕꯁꯦ ꯎꯠꯊꯣꯛꯀꯅꯨ ꯍꯥꯏꯌꯦ ꯑꯩꯒꯤ ꯑꯁꯣꯟꯕꯗ ꯃꯤꯅ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯎꯍꯟꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯗ ꯅꯣꯛꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯎꯠꯊꯣꯛꯀꯅꯣꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯁꯨꯝ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯎꯍꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯎꯍꯜꯂꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯏꯊꯟꯗ ꯀꯞꯆꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯏꯃꯥꯅ ꯀꯅꯥꯗꯕꯨ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯔꯨꯅꯤ ꯑꯗ ꯑꯩꯒꯤ ꯏꯃꯥꯗ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯔꯥꯁꯜꯂꯦ ꯋꯥꯏ ꯆꯥꯏꯕꯤꯅꯦꯕ ꯋꯥꯏ ꯆꯥꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯕꯗꯒꯤ ꯁꯦꯌꯔ ꯇꯧꯗꯕꯅꯦꯕꯀꯣ ꯁꯣ ꯗꯨ ꯅꯣꯠ ꯋꯥꯔꯤ ꯑꯥꯏ ꯔꯦꯁꯄꯦꯛ ꯗꯦꯠ ꯕꯤꯅꯤꯇꯥꯅ ꯏꯁꯥꯗ ꯌꯦꯡꯖꯔꯒ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯁꯤ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯥꯔ ꯌꯨ ꯋꯔꯀꯤꯡ ꯑꯣꯟ ꯗꯣꯁ ꯊꯤꯡꯁ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩꯗ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯥꯏꯗꯤ ꯚꯥꯔꯠ ꯀ ꯑꯃ꯭ꯔꯤꯠ ꯀꯂꯁꯀ ꯂꯥꯛꯈꯤꯕꯁꯤꯗꯤ ꯈꯪꯍꯧꯗꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯃꯤꯅ ꯈꯤꯇꯪ ꯈꯪꯕꯤꯕꯅꯦꯕ ꯑꯗꯨ ꯂꯥꯛꯑꯝꯗ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯃꯄꯨ ꯄꯥꯟꯗꯦ ꯍꯥꯏꯕꯤꯅꯨꯅ ꯏꯁꯩ ꯑꯃ ꯑꯦꯜꯕꯝ ꯑꯃ ꯇꯧꯋꯦ ꯑꯩꯅ ꯁꯛꯆꯔꯒ ꯑꯩꯈꯣꯏ ꯗꯗꯥꯅ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕꯤꯕꯅꯦ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯁꯛ ꯍꯥꯏꯕꯁꯤ ꯆꯍꯤꯁꯨ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ ꯑꯩꯅ ꯍꯟꯅꯨꯔꯀꯥꯟꯗ ꯑꯩ ꯍꯩꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯣꯂꯦꯖ ꯁꯨꯅꯕ ꯌꯥꯎꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯣꯛꯎꯔ ꯇꯥꯔꯒꯁꯨ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯀꯥꯟꯅꯗꯕ ꯑꯗꯨꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯤꯡꯉꯥꯏꯗꯤ ꯑꯗꯨꯝ ꯄꯨꯝꯅꯃꯛꯇꯅꯦꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯆꯠꯆꯔꯤ ꯇꯝꯖꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯗꯨꯝ ꯑꯣꯖꯥ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯗꯤ ꯑꯣꯖꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯐꯪꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯗꯨꯗꯒꯤ ꯑꯩꯅ ꯂꯧꯁꯤꯟꯖꯕ ꯉꯝꯍꯧꯔꯒꯗꯤ ꯍꯥꯏꯕꯒꯤꯗꯤ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯗꯨꯒ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯁꯦ ꯑꯩꯅ ꯇꯝꯕ ꯆꯠꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯋꯥꯠꯄꯒꯤꯅꯦꯕ ꯑꯗꯨꯅ ꯋꯥꯠꯈꯤꯅꯤꯗ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯇꯝꯕꯩ ꯂꯣꯏꯕ ꯅꯥꯏꯄꯣꯠꯇꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯣꯏ ꯑꯗꯨꯅ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯖꯁ ꯌꯥꯝꯅ ꯑꯣꯅꯦꯁ ꯑꯣꯏꯕ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯎꯈꯨꯝꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏ ꯁ꯭ꯇꯦꯖ ꯑꯗꯨꯗꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯝ ꯀꯥꯎꯊꯣꯛꯑꯝꯁꯤꯕꯀꯣ ꯌꯨ ꯑꯦꯁ ꯌꯨ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯃꯇꯝꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯍꯔꯥꯎꯍꯟꯕꯗꯤ ꯌꯥꯝ ꯂꯥꯏꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯗ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯍꯔꯥꯎꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅ ꯀꯩꯅꯣꯝꯇ ꯄꯤꯕꯤꯔꯛꯑꯁꯨ ꯀꯩꯅꯣꯝꯇ ꯑꯗꯒꯤꯗꯤ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯁꯨ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯕ ꯍꯔꯥꯎꯍꯟꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯒꯨꯝꯕ ꯑꯗꯩ ꯊꯧꯒꯠꯄꯤꯕ ꯋꯥꯍꯩꯕꯨ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯝ ꯈꯜꯂꯝꯃꯤꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯅꯣꯡꯃꯁꯦ ꯕꯤꯅꯤꯇꯥꯗ ꯂꯣꯟꯅ ꯑꯗꯨꯝ ꯇꯨꯡ ꯏꯟꯅꯕ ꯑꯩꯅ ꯐꯪꯒꯗꯕ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣꯕ ꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯣꯏꯅꯦꯀꯣ ꯑꯩ ꯅꯣꯡꯃꯁꯦ ꯄꯨꯔꯥ ꯅꯉꯣꯟꯗ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎꯇ ꯅꯨꯃꯤꯠꯁꯦ ꯀꯔꯝꯕ ꯁꯔꯄ꯭ꯔꯥꯏꯖꯅꯣꯕ ꯑꯩꯅ ꯐꯪꯗꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨ ꯅꯣꯡꯃꯗꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡꯃꯒꯤ ꯗꯦ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯑꯩꯁꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯗꯨꯝ
ꯅꯨꯡꯇꯤꯖꯥꯏꯒꯤ ꯃꯥꯟꯅꯕ ꯃꯤ ꯑꯣꯏꯗꯦ ꯅꯣꯡꯃꯁꯨ ꯌꯥꯝꯅ ꯊꯕꯛ ꯂꯩꯕꯈꯩꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕ ꯅꯣꯡꯃꯁꯨ ꯂꯣꯏꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯑꯒ ꯇꯨꯝꯕ ꯐꯖꯩ ꯑꯁꯦꯡꯕꯅꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯕꯨꯛ ꯇꯟꯕ ꯌꯥꯎꯋꯦꯕ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯕꯕꯨꯛ ꯇꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯃꯨꯚꯤ ꯈꯔ ꯌꯦꯡꯉꯅꯤ ꯑꯗꯨ ꯄꯨꯔꯥ ꯑꯩꯁꯦ ꯀꯥꯎꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯗꯤ ꯏꯁꯩꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯑꯃꯒꯤ ꯊꯕꯛ ꯂꯩꯔꯁꯨ ꯑꯩ ꯄꯨꯔꯥ ꯀꯥꯎꯊꯣꯛꯄ ꯉꯝꯃꯦ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯌꯥꯝ ꯐꯕ ꯑꯃ ꯍꯥꯏꯗꯤ ꯇꯦꯟꯁꯟꯁꯦ ꯂꯧꯁꯟꯗꯦꯕ ꯁꯨꯡꯂꯧ ꯑꯣꯀꯦ ꯑꯩ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯍꯧꯗ꯭ꯔꯦꯅ ꯍꯣꯏꯗ ꯑꯁ ꯍꯧꯔꯗꯤ ꯍꯧꯔꯦ ꯇꯧꯔꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯇꯧꯕꯗꯤ ꯉꯝꯃꯦ ꯑꯗꯨꯒ ꯇꯟꯗ꯭ꯔꯒꯗꯤꯀꯣ ꯅꯣꯡꯃꯗ ꯊꯕꯛ 5-6 ꯀꯣꯟꯅꯅꯕ ꯆꯦꯟꯕ ꯑꯩ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗꯨꯒꯤ ꯑꯌꯨꯛꯇꯨꯅ ꯄꯨꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯌꯨꯛ ꯉꯥꯛꯇꯪ ꯍꯧꯒꯠꯂꯛꯄꯗꯨꯅ ꯑꯩꯁꯦ ꯇꯧꯔꯒꯦꯅ ꯈꯟꯒꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯕꯤꯠ ꯇꯦꯛꯄ ꯑꯃ ꯌꯥꯎꯈ꯭ꯔꯕꯀꯣ ꯃꯨꯠ ꯂꯩꯇ꯭ꯔꯕ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯇꯨꯡꯏꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯇꯨꯡꯏꯟꯖ ꯇꯥꯔꯒꯗꯤ ꯑꯗꯨꯅꯦ ꯑꯗꯨꯝ ꯈꯪꯉꯣꯏ ꯍꯥꯏꯗꯤ ꯑꯩ ꯅꯨꯃꯤꯠ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯇꯜꯂꯗꯤ ꯑꯩ ꯅꯥꯔꯦꯕꯨ ꯍꯥꯏꯖꯟꯒꯦꯔꯥ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯀꯩꯅꯣꯝ ꯊꯣꯛꯑꯦꯕꯨ ꯍꯥꯏꯖꯟꯒꯦꯔꯥ ꯑꯗꯨꯝ ꯑꯩ ꯆꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯒꯤ ꯔꯦꯁ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝ ꯁꯝꯅ ꯍꯣꯏ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯗꯨꯝ ꯊꯤꯌꯦꯕ ꯑꯗꯨꯝꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 9-ꯒꯨꯝꯕ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝꯗ꯭ꯔꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯤ ꯑꯃꯅꯤ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅꯅꯦ ꯇꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯇꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯕꯨꯛ ꯇꯜꯂꯦ ꯍꯥꯏꯁꯦ ꯈꯪꯕ ꯃꯤꯕꯨꯗꯤ ꯗꯤꯜ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏꯒꯅꯤꯀꯣ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯋꯥꯒꯅꯤ ꯗꯤꯜ ꯇꯧꯕ ꯑꯗꯨꯅ ꯑꯩ ꯇꯤꯟꯅꯕꯈꯩꯁꯦ ꯑꯩ ꯉꯛꯏꯅꯦꯕ ꯑꯩ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ 2-3 ꯂꯩ ꯃꯣꯏꯗꯤ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯃꯔꯛꯇꯒ ꯊꯦꯡꯅꯕ ꯃꯤꯁꯤꯗꯤ ꯑꯩ ꯉꯥꯎꯋꯦ ꯍꯥꯏꯁꯦ ꯑꯩꯁꯦ ꯁꯣꯅꯣ ꯆꯨꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯒꯗꯤꯀꯣ ꯉꯥꯎꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯃꯥꯅꯦ ꯑꯣꯕꯚꯤꯌꯁꯂꯤ ꯑꯩ ꯂꯥꯛꯀꯦꯒ ꯍꯥꯏꯔꯒꯁꯨꯀꯣ ꯐꯠ ꯂꯥꯎ ꯇꯣꯛꯊꯣꯛꯑꯒ ꯂꯥꯛꯇꯕ ꯅꯪꯅ ꯆꯤꯟꯊꯤꯕ ꯂꯥꯛꯇꯕ ꯑꯗꯨꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯕ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯝ ꯆꯠꯁꯜꯂꯨꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯍꯣꯏ ꯎꯜꯇꯥꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯛꯑꯦꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯀꯥꯏꯅ ꯇꯧꯁꯟꯕꯀꯣ ꯑꯗꯨꯅꯦ ꯄꯨꯔꯥ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯑꯩ ꯏꯁꯥꯅꯕꯨꯗꯤ ꯈꯪꯖꯩꯌꯦꯕꯀꯣ ꯁꯤꯁꯦ ꯑꯩꯒ ꯇꯤꯟꯅꯕꯈꯩꯗꯨꯅꯁꯨ ꯈꯪꯉꯦ ꯑꯗꯨ ꯈꯪꯅ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯀꯥꯏꯗꯦꯅ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯅꯤꯗꯅ ꯃꯥꯅꯦ ꯈꯔꯒꯁꯨ ꯃꯣꯏꯅꯗꯤ ꯋꯥꯁꯨ ꯈꯪꯉꯦ ꯈꯔꯒꯁꯨ ꯅꯨꯡꯉꯥꯏꯁꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯃꯣꯏꯅꯗꯤ ꯀꯥꯏꯗꯦ ꯈꯪꯉꯦꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃꯅ ꯑꯩꯅ ꯈꯪꯍꯧꯕꯗ ꯇꯝꯖꯍꯧꯕ ꯑꯃ ꯇꯦꯟꯁꯟ ꯂꯧꯗꯦ ꯍꯥꯏꯕꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯗꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯐꯖꯩ ꯑꯥꯏ ꯂꯚ ꯏꯠ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯕꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ there's too much going on ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯨꯗꯒꯤ ꯏꯃꯨꯡꯒꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯍꯥꯏꯕ ꯑꯃ ꯅꯠꯇꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯡꯉꯨꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤꯗ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯥꯏ ꯊꯤꯡ ꯗꯤꯁ ꯏꯁ ꯑ ꯕ꯭ꯂꯦꯁꯤꯡ ꯂꯧꯔꯣꯏꯗꯕꯅꯦ ꯄ꯭ꯔꯦꯁꯔꯁꯦ ꯁꯨꯡꯂꯧ ꯂꯧꯔꯣꯏꯗꯕꯅꯦ ꯁ꯭ꯇ꯭ꯔꯦꯁ ꯃꯥꯡꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯍꯦꯟꯅ ꯐꯖꯕ ꯂꯥꯛꯇꯣꯏꯅꯦ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯇꯣꯛꯑꯦ ꯌꯦꯁ ꯌꯨ ꯑꯥꯔ ꯕꯣꯔꯟ ꯃꯩꯇꯩ ꯏꯃꯨꯡꯗ ꯄꯣꯛꯄꯅꯤ ꯌꯦꯠ ꯚꯥꯔꯠ ꯀ ꯑꯃ꯭ꯔꯤꯠ ꯀꯂꯥꯁꯇ ꯌꯦꯡꯉꯣꯅꯦ ꯇꯥꯡꯈꯨꯜ ꯏꯁꯩ ꯕ꯭ꯌꯨꯇꯤꯐꯨꯜꯂꯤ ꯌꯨ ꯍꯦꯞ ꯁꯪ ꯕ꯭ꯌꯨꯇꯤꯐꯨꯜꯂꯤ ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦꯀꯣ ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯐꯖꯅ ꯄꯤꯈ꯭ꯔꯦ ꯅꯥꯎ ꯀꯔꯝꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯗꯨ ꯊꯣꯔꯛꯈ꯭ꯔꯤꯅꯣ ꯀꯃꯥꯏꯅ ꯂꯥꯛꯈ꯭ꯔꯤꯅꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤꯅꯤꯅ ꯈꯪꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯑꯦꯄꯤꯁꯣꯗꯇꯨꯗ ꯑꯣꯏꯕ ꯑꯗꯨꯒꯤ ꯏꯁꯩꯁꯤꯁꯨ ꯍꯥꯟꯅ ꯇꯥꯔꯦꯕ ꯑꯩꯅ ꯑꯗꯣ ꯇꯥꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯣ ꯄꯔꯐꯣꯝ ꯇꯧꯔꯒꯗꯤ ꯀꯥꯏꯅ ꯑꯩꯁꯦ ꯋꯥꯈꯜꯗꯗꯤ ꯁꯥꯒꯠꯂꯕ ꯁꯥꯒꯠꯂꯒ ꯑꯩꯅ ꯒꯨꯔꯨ ꯔꯤꯕꯦꯟꯗ ꯐꯣꯟ ꯇꯧꯖꯔꯦ ꯇꯧꯖꯔꯀꯥꯟꯗ ꯒꯨꯔꯨꯁꯦ ꯃꯇꯝꯗꯨꯗ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯑꯗ ꯎꯈ꯭ꯔꯨꯜꯗ ꯂꯩꯕꯒꯤ ꯑꯗꯨꯒ ꯁꯨꯝ ꯒꯨꯔꯨꯗꯤ ꯑꯍꯟꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯤꯔꯤꯛꯁꯇꯣ ꯍꯪꯕ ꯃꯇꯝꯗꯁꯨ ꯐꯣꯟꯗꯗꯤ ꯀꯃꯥꯏꯅ ꯏꯔꯛꯀꯅꯤ ꯑꯗ ꯏꯔꯛꯅꯤꯉꯥꯏꯒꯤ ꯎꯄꯥꯏꯁꯨ ꯂꯩꯈꯤꯗꯕꯅꯤꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯩ ꯇꯥꯔꯦ ꯂꯤꯔꯤꯛꯁꯦ 2 daysꯇ ꯐꯥꯔꯦ 3 days ꯁꯨꯕꯗꯗꯤ ꯑꯩ ꯄꯔꯐꯣꯝ ꯇꯧꯗꯣꯏꯅꯤ ꯑꯗ ꯌꯥꯝꯅ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯍꯧꯗꯕꯤꯗ ꯍꯥꯏꯔꯣꯏꯗꯕ ꯃꯌꯦꯛ ꯑꯣꯏꯅ ꯍꯥꯏꯖꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯅꯦꯕ ꯑꯗ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯗꯣꯔꯛꯀꯅꯤ ꯏꯁꯩ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕꯀꯣ ꯄꯥꯈꯠꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯅꯤꯡ ꯊꯣꯛꯇꯕ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊ꯭ꯔ ꯂꯩꯇꯕ ꯄꯣꯠꯇꯣ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ
ꯃꯤꯅꯤꯡ ꯊꯣꯛꯄ ꯑꯣꯏꯔꯝꯃꯣ ꯑꯩ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯅꯦꯁꯅꯦꯜꯒꯤ ꯁ꯭ꯇꯦꯖꯇꯨꯗ ꯁꯛꯇꯣꯏꯕ ꯑꯗꯣ ꯄ꯭ꯔꯦꯁꯔꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ somehow ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯒꯨꯔꯨꯗ ꯑꯩꯁꯦ ꯇꯝꯕ ꯆꯠꯆꯔꯦꯕ ꯏꯁꯩ ꯃꯌꯦꯛꯇꯣ ꯐꯖꯅ ꯄꯤꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯃꯨꯛ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯦꯛꯇꯣ ꯑꯃꯨꯛ ꯆꯨꯝꯅ ꯁꯛꯄ ꯑꯃꯨꯛ ꯍꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯁꯛꯈꯤꯕꯅꯦ ꯁꯛꯈ꯭ꯔꯀꯥꯟꯗ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯅ ꯀꯕꯨꯏꯒꯤ ꯁꯦꯠꯈꯤꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤꯁꯨ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯑꯃ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩ ꯁꯛꯑꯦ ꯀꯕꯨꯏꯒꯤ ꯁꯦꯠꯆꯜꯂꯛꯑꯦꯅ ꯑꯗ ꯑꯩꯅ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯦꯁ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯈꯤꯕ ꯃꯇꯝꯁꯤꯗꯅꯦ ꯑꯇꯣꯞꯄ ꯁꯨꯝ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜꯒꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯀꯕꯨꯏꯁꯦ ꯄꯤꯁꯜꯂꯛꯄꯁꯤꯗ ꯉꯥꯛꯇꯪꯗꯨ ꯇꯥꯡꯈꯨꯜꯗꯤ ꯀꯥꯏꯗꯒꯤ ꯋꯥꯏꯔꯨꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯇꯤ ꯁꯦꯠꯁꯟꯈ꯭ꯔꯒ ꯐꯖꯕ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯀꯕꯨꯏꯒꯤ ꯁꯦꯠꯂꯒ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩ ꯁꯛꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒ ꯍꯣꯏ ꯀꯣꯟꯅꯕꯨꯗꯤ ꯏꯄꯤꯁꯣꯠ ꯂꯣꯏꯔꯝꯗꯥꯏꯗ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩ ꯗ꯭ꯔꯦꯁꯇꯤ ꯁꯦꯠꯂꯦ ꯑꯥꯗ ꯏꯆꯦ ꯖꯤꯡꯑꯅ ꯑꯃ ꯊꯦꯡꯅꯩꯕ ꯇꯥꯡꯈꯨꯜ ꯑꯗ ꯏꯆꯦ ꯖꯤꯡꯅ ꯇꯧꯔꯒ ꯐꯖꯅ ꯐꯨꯜ ꯗ꯭ꯔꯦꯁꯇ ꯇꯥꯡꯈꯨꯜꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯠꯈꯤꯌꯦ ꯀꯩꯅꯣ ꯏꯄꯤꯁꯣꯠ 2 ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯛꯑꯦ ꯅꯦꯁꯅꯦꯜ ꯀꯩꯅꯣꯗ ꯁ꯭ꯇꯦꯖꯇ ꯁꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯌꯥꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯥꯛꯇ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯦꯡꯒꯗꯣꯏꯅꯦ ꯅꯦꯁꯅꯦꯂꯤꯇꯤꯁ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯑꯗꯨꯅ ꯀꯔꯤꯕꯨꯅꯣ ꯕꯦꯅꯤꯇꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯗꯣ ꯍꯥꯏꯕꯗꯣ ꯑꯣꯕꯤꯌꯁꯂꯤ ꯌꯦꯡꯕ ꯇꯥꯕꯅꯦ ꯑꯗꯨꯅ ꯋꯥꯈꯟꯗ ꯆꯃꯝꯅꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯀꯕꯨꯏꯒꯤ ꯗ꯭ꯔꯦꯁ ꯀꯩꯅꯣ ꯇꯧꯔꯒ ꯀꯜꯆꯔ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯍꯥꯞꯄꯒ ꯏꯁꯩꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯀꯩꯅꯣꯒꯤ ꯁꯛꯄ ꯑꯗꯨꯗꯒꯤ ꯕꯦꯅꯤꯇꯥ ꯕꯤꯡ ꯕꯣꯔꯟ ꯏꯟ ꯑ ꯃꯩꯇꯩ ꯐꯦꯃꯤꯂꯤ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯕꯦꯅꯤꯇꯥ ꯅꯁꯥꯃꯛꯁꯨ ꯀꯩꯅꯣ ꯇꯧꯔꯝꯒꯅꯦꯕ ꯈꯜꯂꯝꯒꯅꯦꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯣꯔꯦन ꯂꯥꯛꯀꯗꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯈꯟꯕ ꯇꯥꯕꯅꯦ ꯑꯗꯨ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯗꯒꯤ ꯉꯁꯤ ꯆꯦꯅꯦꯜꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯡꯈꯨꯜ ꯂꯩꯔꯤꯕ ꯁꯦꯂꯤꯕ꯭रिꯇꯤ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯗꯨꯝ ꯈꯔꯅ ꯑꯗꯨꯝ ꯑꯄ꯭ꯔꯣꯆ ꯇꯧꯕꯁꯨ ꯂꯩꯔꯕ꯭ꯔꯥ ꯊꯦꯡꯅꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯗꯨꯕꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯆꯧꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯍꯦꯛ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥꯆꯧꯁꯦ ꯇꯥꯡꯈꯨꯜꯅꯦ ꯑꯣꯀꯦ ꯇꯥꯡꯈꯨꯜꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯜꯂꯒ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯨꯜꯂꯒ ꯑꯗꯨꯝ ꯂꯥꯡꯒꯣꯜ ꯑꯗꯨꯝ ꯑꯅꯝꯕꯅꯁꯨ ꯂꯩꯔꯛꯑꯦ ꯑꯗꯨꯅ ꯀꯩꯁꯨ ꯑꯩꯒ ꯃꯤꯇꯣꯞꯅꯦ ꯑꯗꯩꯒ ꯃꯈꯣꯏꯒ ꯄꯨꯟꯕ ꯃꯇꯝꯗ ꯑꯩ ꯃꯤꯅꯧ ꯑꯣꯏꯅ ꯄꯨꯟꯕꯅꯦꯅꯁꯨ ꯈꯟꯗꯦ ꯑꯗꯨꯝ ꯑꯩ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯀꯃꯦꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯃꯦꯁꯦꯟꯖꯔ ꯏꯟꯕꯣꯛꯁꯀꯨꯝꯕ ꯑꯗꯨꯝ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯅꯪꯁꯦ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜ ꯑꯣꯏꯔꯁꯤꯅ ꯁꯨꯃꯥꯏꯅꯒꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯨ ꯇꯥꯡꯈꯨꯜꯅꯤꯗꯅ ꯕ꯭ꯔꯗꯔꯅꯒ ꯑꯩꯉꯣꯟꯗꯒ ꯁꯨꯃꯥꯏꯅ ꯄꯣꯗꯀꯥꯁ ꯑꯃ ꯐꯝꯁꯦ ꯀꯥꯏꯕꯁꯦ ꯌꯥꯝ ꯉꯛꯅ ꯊꯣꯛꯑꯦꯕ ꯉꯛꯅ ꯊꯣꯛꯑꯦ ꯃꯤꯟꯁ ꯑꯩꯈꯣꯏ ꯍꯥꯏꯅꯗꯕꯅꯤꯅ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯃꯔꯛꯇ ꯕꯦꯔꯤꯌꯔ ꯂꯩꯒꯗ꯭ꯔꯅꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯌꯥꯎꯅꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄꯒꯤꯁꯨ ꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯑꯩꯈꯣই ꯄꯣꯗꯀꯥꯁ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯃꯩꯇꯩꯁꯤꯡꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯅ ꯑꯇꯣꯞꯄꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯝꯒꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯏꯁꯩ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩ ꯄ꯭ꯂꯥꯟꯗꯤ ꯇꯧꯔꯤ ꯌꯥꯝ ꯐꯖꯩ ꯁꯞꯄꯣꯔꯠ ꯇꯧꯅꯉꯥꯏ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯦꯅꯤ ꯇꯥꯏꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕ ꯌꯥꯏ ꯏꯟꯐꯣꯔꯃꯦꯁꯟ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯝꯕꯗꯨ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯁꯩꯃꯛ ꯁꯛꯄ ꯍꯩꯇ꯭ꯔꯒꯁꯨ ꯐꯤꯖꯣꯜꯗꯤ ꯑꯗꯨꯝ ꯁꯦꯠꯂꯦꯕ ꯁꯦꯠꯂꯦ ꯑꯅꯝꯕꯗ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯍꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯕꯗꯣ ꯔꯤꯁꯦꯟꯠꯂꯤ ꯆꯩꯅꯥ ꯆꯠꯄꯗꯣ ꯑꯗꯁꯨ ꯁꯦꯠꯂꯦ ꯑꯗꯨꯒꯤ ꯑꯣꯔꯅꯥꯃꯦꯟꯠꯁ ꯀꯩꯀꯥꯗꯣ ꯇꯥꯡꯈꯨꯜ ꯕꯤꯠꯁ ꯎꯈ꯭ꯔꯨꯜꯗꯒꯤ ꯊꯥꯕꯤꯔꯛꯏꯅꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯤꯒꯤ ꯄꯣꯗꯀꯥꯁꯀꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯏꯗ ꯌꯥꯝꯅ ꯊꯦꯡꯛꯁ ꯇꯧꯋꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯅꯪꯅꯉꯥꯏ ꯑꯗꯨꯝ ꯇꯧꯕꯤꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯁꯤꯅ ꯁꯤꯅꯤ ꯁꯤꯅ ꯁꯤꯅꯤꯅ ꯁꯤꯅ ꯍꯦꯜꯂꯤ ꯁꯤꯅ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯏꯁꯩ ꯈꯛꯇꯪ ꯏꯁꯩꯗꯨꯇꯪ ꯁꯛꯄ ꯐꯪꯗ꯭ꯔꯒꯁꯨ ꯐꯤꯖꯣꯜꯗꯨꯗꯗꯤ ꯁꯦꯠꯂꯨꯔꯒꯦꯅ ꯑꯩꯁꯨ ꯑꯗꯨꯃꯗꯤ ꯃꯤꯁ ꯑꯥꯎꯠ ꯇꯧꯔꯣꯏꯒꯦꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯤꯕꯗꯪꯗꯁꯨ ꯏꯠ ꯍꯣꯜꯁ ꯑ ꯂꯣꯠ ꯑꯣꯐ ꯚꯦꯂ꯭ꯌꯨ ꯇꯦꯜ ꯃꯤ ꯋꯥꯟ ꯊꯤꯡ ꯇꯥꯡꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯗꯦꯠ ꯌꯨ ꯁꯤꯀ꯭ꯔꯦꯠꯂꯤ ꯑꯦꯗꯃꯥꯌꯔ ꯌꯥꯝ ꯀꯦꯗꯕꯁꯦ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛꯅ ꯃꯩꯇꯩꯒꯤ ꯀꯜꯆꯔꯗꯅꯦ ꯁꯤ ꯍꯥꯏꯕ ꯑꯃ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯇꯣꯞꯄꯁꯤꯡꯁꯤꯅ
ꯁꯤꯃ ꯐꯖꯅ ꯈꯪꯕꯤꯔꯒꯗꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯗ ꯃꯩꯇꯩꯒꯤ ꯀꯜꯆꯔꯗ ꯀꯔꯤ ꯂꯩ? ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯈꯪꯕꯤꯗꯦ ꯎꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯠꯂꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯒ ꯃꯩꯇꯩꯗꯁꯨ ꯉꯥꯏ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯍꯥꯏꯅꯩꯅꯦꯕ. ꯑꯗꯣ ꯑꯩꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ. ꯍꯥꯏꯗꯤ ꯁꯨꯝ ꯑꯍꯟ ꯑꯃ ꯎꯕꯗ ꯀꯃꯥꯏ ꯉꯥꯡꯅꯤ ꯃꯦꯅꯔ ꯂꯩꯗꯅ ꯈꯤꯇꯪ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯃꯤꯡꯒꯧ ꯍꯥꯏꯅꯤ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯅꯤ ꯑꯗꯒꯤꯗꯤ ꯌꯨꯝꯗ ꯆꯠꯅꯒꯗꯕ ꯂꯤꯆꯠ ꯑꯗꯨꯒ ꯌꯨꯝꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯒꯜꯂꯣꯟ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯅ ꯁꯤꯅꯤ ꯀꯥꯏꯅ ꯁꯤꯒꯤ ꯑꯃ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃꯒꯤ ꯀꯩꯅꯣꯗ ꯉꯥꯎꯖꯩ ꯍꯥꯏꯇꯥꯔꯦ. ꯐꯖꯩ ꯐꯖꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯄꯥꯝꯃꯣꯏ ꯄꯥꯝꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯐꯖꯕꯗꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯎꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯇꯝꯖꯍꯧꯕꯗ ꯑꯃꯥꯡꯕꯁꯨ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ. ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯃꯩꯇꯩ ꯑꯥꯔꯇꯤꯁ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯇꯒꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯏꯁꯩ ꯁꯛꯃꯤꯟꯅꯧ ꯍꯥꯏꯔꯒꯗꯤ ꯀꯅꯥꯕꯨ ꯆꯨꯁ ꯇꯧꯒꯅꯤ? ꯐꯦꯗꯔ ꯍꯦꯠ ꯌꯥꯝ ꯉꯥꯎꯖꯩ. ꯍꯩ ꯄꯥꯝꯖꯕꯗꯣ ꯃꯣꯏ ꯇꯧꯊꯣꯔꯛꯄꯁꯦ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏ. ꯑꯩꯁꯦ ꯀꯅꯥꯅꯣꯁꯨ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯝꯃꯦꯀꯣ ꯍꯥꯏꯕꯁꯦ when did you first ꯑꯍꯥꯟꯕꯗ ꯑꯣꯏꯅ when did you realize? ꯈꯪꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯂꯥꯏꯕꯛꯇꯤ ꯌꯥꯝ ꯐꯔꯤꯅꯦꯕꯀꯣ. ꯆꯨꯝꯃꯦ. ꯑꯗꯨꯒ ꯍꯣꯏ ꯈꯪꯗꯕꯗꯨꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯖꯔꯛꯁꯅꯤ. ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩ ꯈꯪꯕꯤꯔꯝꯃꯦ ꯈꯪꯕꯤꯔꯝꯗꯦ ꯍꯥꯏꯕꯒꯤꯗꯤ ꯊꯣꯏꯅꯗꯤ ꯂꯩꯇꯦ. ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕꯨ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯋꯔꯛꯇꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯈꯪꯕꯤꯔꯛꯀꯗꯕꯅꯦ ꯍꯥꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩ. ꯁꯤꯁꯨ ꯄ꯭ꯔꯦꯁꯔ ꯃꯈꯜ ꯑꯃꯅꯦꯕ ꯉꯁꯥꯏꯒꯤ ꯕꯤꯅꯤꯇꯥꯅ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯥ. ꯍꯥꯏꯗꯤ ꯐꯦꯝ ꯄꯥꯝꯕ ꯑꯗꯒꯤ ꯇꯥꯏꯇꯜ ꯃꯤꯡ ꯄꯥꯝꯕ ꯍꯥꯏꯁꯦ ꯁꯤꯁꯨ ꯄ꯭ꯔꯦꯁꯔ ꯃꯈꯜ ꯑꯃꯅꯦꯕ ꯁ꯭ꯇ꯭ꯔꯦꯁ ꯃꯈꯜ ꯑꯃꯅꯦꯕ. ꯑꯗꯨꯕꯨ ꯊꯕꯛꯇꯨꯅ ꯑꯗꯨꯝ ꯃꯔꯥꯏꯅ ꯀꯩꯅꯣ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ. ꯉꯁꯤꯐꯥꯎꯒꯤ ꯀꯩꯅꯣꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯔꯁꯦꯀꯣ ꯕꯤꯅꯤꯇꯥꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯍꯩꯅꯗꯕ ꯋꯤꯌꯔꯗꯦꯁ ꯑꯣꯏꯕ ꯀꯣꯟꯚꯔꯁꯦꯁꯟ ꯀꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯁꯤꯔꯥ ꯐꯦꯟꯁꯀ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ? ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯃꯛꯁꯨꯀꯣ ꯑꯩꯅꯒ ꯈꯇꯪ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨꯔꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨꯔꯥ ꯍꯣꯏ ꯑꯃꯨꯛꯀꯁꯨ ꯅꯣꯛꯅꯤꯡꯕ ꯌꯥꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯗꯒꯤꯗꯤ ꯈꯇꯪ ꯃꯈꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯂꯦꯡꯒꯥꯒꯅꯒ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏ ꯀꯧꯕ. ꯌꯥꯝ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯑꯣꯜꯃꯣꯁ 45-40ꯒ ꯁꯨꯔꯕꯈꯩꯁꯤꯅ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯛꯄꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨꯗꯤ ꯁꯤꯗ ꯌꯦꯡꯉꯨꯔꯒꯗꯤ ꯑꯍꯟ ꯃꯥꯜꯂꯝꯒꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯁ ꯈꯪꯗꯦ ꯃꯤꯁꯦꯀꯣ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩꯕꯨ ꯁꯛꯑꯗꯤ ꯐꯣꯛ ꯁꯣꯡꯕꯨ ꯁꯛꯑꯗꯤ ꯍꯦꯛꯇ ꯑꯍꯟ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯍꯥꯏꯗꯣꯏꯔꯥ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯒꯤꯗꯤ ꯏꯀꯥꯏꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ. ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯤꯌꯔꯗ ꯑꯣꯏꯗꯅꯀꯣ ꯈꯇꯪ ꯋꯤꯌꯔꯗ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯣꯏ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯐꯦꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯅꯣꯛꯅ ꯑꯗꯨꯝ ꯁꯦꯜꯐꯤ ꯂꯧꯃꯤꯟꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯩ ꯆꯠꯄꯁꯦ ꯏꯁꯩ 2-3 ꯑꯗꯨꯝ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯗꯣ ꯋꯥꯔꯦ ꯍꯥꯏꯔꯒꯁꯨ ꯃꯤꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ ꯀꯥꯏꯅ ꯁꯨꯝ ꯆꯪꯉꯛꯑꯁꯨ ꯑꯩꯅ ꯑꯩ ꯋꯥꯔꯦꯗ ꯉꯁꯤꯗꯤ ꯀꯥꯏ ꯍꯥꯏꯔꯁꯨ ꯃꯤꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛꯀꯁꯨ ꯎꯅꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯀꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ. ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯗꯨꯒ ꯑꯩ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯀꯥꯏꯅ ꯈꯟꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯋꯦ. ꯌꯥꯝꯅ ꯁꯨꯡꯀꯤ ꯀꯦꯗꯕꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯦꯕꯁꯣꯂꯨꯠꯂꯤ ꯇꯦꯔꯤꯕꯜ ꯃꯦꯀꯞ ꯅꯨꯡ ꯀꯩꯝꯇ ꯇꯧꯗꯅ ꯂꯩꯕ ꯀꯥꯟꯗꯁꯨ ꯁꯦꯜꯐꯤ ꯀꯥꯞꯁꯦ ꯑꯗꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯊꯦꯡꯅꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ? ꯌꯥꯎꯈ꯭ꯔꯦ. ꯑꯩ ꯃꯥꯛꯁ ꯎꯞꯁꯜꯂ ꯈꯥꯡꯕꯅ ꯌꯥꯗꯦ. ꯃꯥꯛꯁꯁꯨ ꯈꯇꯪ ꯆꯤꯡꯊꯔꯛꯑꯣ ꯀꯥꯏ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ. ꯑꯗ ꯏꯁꯥꯗꯗꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯔꯐꯣꯝ ꯇꯧꯔꯤꯁꯦ ꯑꯃꯒꯤ ꯀꯩꯝ ꯅꯠꯇꯕꯗ ꯑꯩ ꯊꯤꯕ ꯑꯩ ꯃꯨꯕ ꯑꯗꯨꯒ ꯇꯧꯕꯗꯨꯗꯤ ꯑꯩ ꯀꯩꯝ ꯈꯟꯈꯤꯗ꯭ꯔꯦꯕ. ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯔꯐꯣꯝ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯨꯜ ꯃꯦꯀꯞꯇ ꯇꯧꯔꯕꯅꯤꯅ ꯀꯦꯗꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯤꯅ ꯈꯪꯗꯦꯕ. ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯍꯥꯏꯁꯦ. ꯑꯩ ꯑꯁ꯭ꯋꯥꯏꯗꯅꯦ ꯑꯩ ꯀꯦꯗꯕꯤ ꯆꯠꯁꯦꯕ ꯀꯅꯥꯝ ꯈꯪꯉꯣꯏꯕ. ꯁꯤꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯤꯅ ꯀꯦꯗꯕꯤꯗ ꯀꯥꯞꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯑꯁ ꯑꯩꯁꯦ ꯈꯪꯉꯔꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨꯒꯤ ꯃꯊꯥ ꯑꯣꯏꯅ ꯁꯥꯒꯠꯄ ꯑꯩꯁꯦ. ꯑꯗꯨꯒ
ꯍꯣꯏ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯦ ꯚꯤꯗꯤꯑꯣꯕꯨꯛ ꯅꯝꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯀꯦꯗꯕꯤꯗ ꯑꯗꯨꯝ ꯍꯣꯏ ꯑꯗꯨ ꯀꯦꯕꯒ ꯀꯦꯗꯕ ꯃꯁꯛ ꯃꯥꯟꯅꯗꯦꯅꯦ ꯁꯤꯁꯤꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ. Okay. What is the hardest thing that success took away from you? ꯈꯨꯝꯃꯒꯦ. ꯈꯨꯝꯃꯒꯦ. ꯄꯨꯟꯁꯤꯁꯦ ꯃꯤꯅ ꯎꯕꯁꯤꯒ ꯂꯩꯔꯤꯕ ꯄꯣꯠꯁꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯁꯤꯀꯣ. ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯥꯔꯛꯏꯁꯦ ꯀꯨꯏꯔꯦ 2015ꯗꯒꯤꯅꯦ. ꯈꯔ ꯀꯨꯏꯔꯦ. ꯆꯍꯤ 10 ꯍꯦꯜꯂꯕꯅꯦ. ꯑꯗꯣ ꯑꯗꯨꯝ ꯅꯥꯔ ꯂꯥꯛꯑꯦ 2023ꯗ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯨꯛ ꯇꯧꯁꯜꯂꯦ. ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ 5. ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃ ꯑꯗꯨꯒ ꯗꯗꯥ 3. ꯑꯗ ꯑꯩꯈꯣꯏꯁꯦ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯦ. ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 5 ꯑꯗꯨꯝ ꯍꯥꯏ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯆꯧ ꯕꯥꯆꯧ ꯂꯥꯡꯒꯣꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕ. ꯑꯗꯣ ꯑꯩꯈꯣꯏ 5ꯁꯦ ꯄꯨꯂꯞ ꯂꯩꯔꯛꯑꯦ. ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ. ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯅꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯃꯊꯟꯇ ꯍꯣꯠꯅꯔꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ. ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯎꯕꯤꯔꯤꯕ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯎꯕꯤꯕꯁꯨ ꯃꯌꯥꯝꯅꯦꯕ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯎꯕꯤꯔꯤꯕꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯦ ꯀꯥꯏꯅ ꯈꯟꯗꯣꯛꯏꯅꯤꯀꯣ ꯋꯥꯈꯜꯁꯤꯗ. ꯆꯨꯝꯃꯤ. ꯄꯩꯁꯥ ꯄꯥꯏꯔꯦꯒ ꯍꯥꯏꯔꯁꯨ ꯍꯣꯏꯅꯦ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯄꯥꯏꯅꯕꯅꯦ ꯅꯣꯏ ꯄꯩꯁꯥ ꯄꯥꯏ ꯃꯥꯜꯂꯤꯗꯣ. Positive ꯔꯣꯝꯗ ꯂꯧꯊꯣꯛꯄ. ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ. ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯥꯝꯅ ꯌꯥꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯤꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯁꯛꯁꯦꯁ ꯉꯁꯥꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯈꯤꯕ ꯍꯥꯏꯗꯣꯏꯔꯥ ꯗꯗꯥꯅ ꯍꯥꯏꯕꯗꯣ. ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯀꯩꯅꯣꯁꯤꯒ ꯑꯩꯅ ꯐꯪꯖꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯒꯤ ꯑꯋꯥꯕ ꯑꯃꯒ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯅꯨꯡꯉꯥꯏꯕ ꯑꯃꯒꯁꯨ ꯑꯣꯟꯅꯈꯤꯕ ꯍꯥꯏꯔꯣꯅꯦ ꯑꯃꯍꯦꯛꯇ. ꯑꯗꯨꯃꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯕꯥ ꯅꯥꯔꯛꯄꯁꯦ 2023ꯒꯤ ꯃꯦ 3 ꯂꯥꯟ ꯍꯧꯔꯦ. ꯂꯥꯟ ꯍꯧꯔꯦꯗꯅꯀꯣ. ꯂꯥꯟ ꯍꯧꯔꯒ ꯑꯩꯈꯣꯏ ꯕꯥꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯤꯁꯤꯅ ꯗꯦꯠ 11ꯗꯅꯦꯕ. ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯄꯨꯕꯁꯨ ꯐꯪꯗꯕ. ꯐꯪꯉꯣꯏ. ꯀꯗꯥꯏ ꯂꯥꯟꯒꯤ ꯍꯦꯛꯇ ꯃꯤ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯄꯣꯠ ꯌꯣꯝ ꯊꯥꯌꯣꯝ ꯇꯧꯅꯗꯅ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯕ ꯇꯥꯔꯁꯨ ꯆꯦꯡ ꯆꯥꯛ ꯂꯧꯁꯟꯅꯗꯅ ꯊꯝꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝꯅꯤꯅ ꯋꯥꯕ ꯃꯇꯝꯅꯦꯕ ꯑꯗꯨ ꯃꯇꯝꯗꯣ. ꯌꯥꯝ ꯋꯥꯔꯦ. ꯌꯥꯝ ꯋꯥꯔꯒ ꯄꯨꯕꯗꯤ ꯄꯨꯔꯤꯅꯦ ꯐꯪꯅꯕ. ꯏꯄꯥꯗꯤ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ. ꯆꯨꯝꯃꯤ. ꯍꯥꯏꯗꯤ ꯂꯩꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯒ ꯃꯁꯛꯇꯪ ꯎꯔꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥ ꯅꯥ ꯇꯥꯔꯒꯁꯨ 2015ꯗꯩ ꯅꯥ ꯇꯥꯔꯁꯨ ꯈꯥꯡꯉꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒꯁꯨ ꯅꯥꯔ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯁꯜꯂꯦ. ꯑꯩꯅ ꯚꯥꯔꯠ ꯀꯥ ꯑꯃ꯭ꯔꯤꯠ ꯀꯂꯁ ꯆꯠꯂꯦꯀꯣ. ꯆꯠꯂ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯃꯤ ꯃꯌꯥꯝꯅ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯕꯤꯕ ꯍꯧꯔꯛꯑꯦ. ꯏꯚꯟ ꯒꯣꯔꯃꯦꯟꯅꯕꯨ ꯂꯨꯄꯥ 10 ꯄꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯅꯥꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯁꯜꯂꯨꯕꯗꯣ ꯁꯤꯡꯉꯦ. ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯥꯏꯗꯤ ꯈꯟꯖꯔꯝꯒꯗꯕꯗꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅꯗꯕꯨꯗꯤ ꯍꯥꯏꯗꯦꯀꯣ. ꯕꯠ ꯉꯁꯥꯏꯒꯤ ꯑꯩ ꯑꯃ ꯄꯣꯛꯎꯕꯗꯨꯅ ꯑꯗꯩ ꯑꯩ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯦꯟꯈꯠꯅꯕ ꯉꯝꯈꯤꯕꯗꯣ. ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯃꯤꯀꯨꯞ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅꯦꯕ. ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯁꯣꯔꯁꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯨ ꯄꯤꯕꯤꯔꯛꯄ. ꯃꯤꯅ ꯁꯛꯈꯪꯕꯁꯨ ꯄꯤꯕꯤꯕ. ꯄꯩꯁꯥꯁꯨ ꯄꯤꯕꯤꯕ. ꯑꯗꯨ ꯑꯣꯏꯌꯦ. ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯕꯨꯗꯤ ꯅꯥꯏꯗꯅꯀꯣ. ꯕꯕꯥꯕꯨꯗꯤ ꯍꯥꯟꯅ ꯅꯥꯖꯕꯅꯤꯗꯅ. ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯃꯤꯅ ꯈꯪꯕꯤꯔꯀꯥꯟꯗ ꯅꯥꯔꯛꯄꯗꯤ ꯅꯠꯇꯦ. ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯅꯥꯖꯔ ꯂꯩꯔꯕꯅꯦ. ꯅꯥꯕꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅ ꯁꯤꯟꯕꯤꯔꯛꯄꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ. ꯅꯨꯄꯤꯁꯤꯡꯁꯤꯅ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯈꯟꯊꯕ. ꯈꯟꯊꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯅ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯈꯪꯗꯦ ꯌꯨꯝ ꯑꯃꯗꯗꯤꯀꯣ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯆꯥꯎꯅ ꯆꯠꯂꯤꯗꯅ ꯅꯨꯄꯤꯁꯤꯅ ꯀꯨꯞꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯑꯣꯏꯌꯦ. ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯆꯕꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯆꯥꯏꯅꯥꯗ ꯆꯠꯂꯨꯔꯦ. ꯂꯥꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ. ꯆꯥꯏꯅꯥꯒꯤ ꯃꯦꯃꯣꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯁꯤꯗꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯟ ꯊꯤꯡ ꯕꯦꯅꯤꯇꯥꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯍꯥꯞꯇꯕ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯇꯕꯀꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯁꯦꯌꯔ ꯑꯃ ꯇꯧꯔꯛꯎꯅꯦ. ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯈꯤꯕ ꯂꯩ? ꯃꯣꯏꯗꯒꯤ ꯇꯝꯕ ꯌꯥꯕ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯇꯥꯔꯦ. ꯃꯤꯁꯦ ꯈꯣꯡꯅ ꯆꯠꯄ ꯌꯥꯝ ꯀꯜꯂꯦꯕ. ꯃꯣꯏ ꯑꯥꯒꯤ ꯃꯤꯁꯦ ꯑꯅꯝꯕꯅ ꯌꯥꯝ ꯀꯟꯅ ꯅꯣꯏꯕꯁꯨ ꯑꯝꯇ ꯎꯗꯦꯕ.
ꯃꯤꯁꯦ ꯋꯦꯜ ꯂꯣꯏꯅꯃꯛ ꯐꯤꯠ ꯑꯣꯏꯕꯗꯣ ꯑꯗꯒꯤ ꯃꯣꯏꯒꯤꯗꯤ ꯐꯖꯅ ꯊꯝꯕꯤꯕꯁꯨ ꯊꯝꯕꯤꯕꯩꯅꯤꯀꯣ ꯈꯣꯡꯅ ꯆꯠꯐꯝꯗꯣ ꯑꯩꯈꯣꯏꯅ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯣꯏ ꯎꯐꯨꯜ ꯈꯤꯇꯪꯁꯨ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯠꯇ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯡ ꯇꯥꯔꯛꯄꯗꯁꯨ ꯆꯠꯄ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯦ ꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯁꯦ STA ꯍꯥꯏꯗꯅ ꯆꯩꯅꯥꯒꯤꯁꯦ ꯁꯪꯍꯥꯏ ꯊꯤꯌꯦꯇꯔ ꯑꯦꯀꯥꯗꯃꯤ ꯁꯤꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯔꯥꯎꯟ 40ꯃꯨꯛ ꯈꯟꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯜ ꯋꯥꯔꯜꯁꯤꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯕꯃꯤꯠ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯁꯦ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯅꯦꯕ ꯍꯣꯇꯦꯜꯗꯒꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯉꯥꯏ ꯊꯤꯌꯦꯇꯔ ꯑꯦꯀꯥꯗꯃꯤꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯐꯧ ꯆꯠꯄꯁꯦ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯅꯦꯕꯀꯣ ꯈꯣꯡ ꯑꯗꯨꯝ ꯆꯠꯂꯦ ꯈꯣꯡ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯐ ꯍꯥꯏꯅꯩꯅꯦ ꯌꯨꯝꯗꯗꯤ ꯗꯨꯀꯥꯟꯐꯧ ꯊꯣꯛꯄꯁꯦ ꯇꯟꯅ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯗ ꯊꯣꯛꯏꯅꯦ ꯁꯤꯗꯗꯤ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯈꯣꯡꯅ ꯆꯠꯄ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯟꯕ ꯈꯪꯗꯦ ꯌꯦꯡꯉꯨꯕꯗꯅꯦ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯗ ꯍꯥꯏꯔꯁꯤꯅꯦ ꯑꯦꯀꯥꯗꯃꯤ ꯐꯖꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯇꯝꯐꯝꯁꯦ MUC ꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯑꯗꯨꯒ ꯖꯒꯣꯏꯒꯤ ꯖꯦꯟ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯗꯥꯟꯁ ꯀꯣꯂꯦꯖ ꯂꯩꯁꯦ ꯃꯃꯤꯡ ꯄꯟꯕ ꯌꯥꯔꯕꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯊꯤꯌꯦꯇꯔ ꯇꯧꯏꯒ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯍꯥꯏꯗꯤ ꯏꯁꯥꯗ ꯑꯩ ꯊꯤꯌꯦꯇꯔ ꯇꯧꯕ ꯃꯤꯅꯤ ꯑꯩꯁꯦ ꯑꯥꯔꯠ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯅ ꯆꯠꯄ ꯉꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯣꯏꯗ꯭ꯔꯤꯕ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯂꯦꯚꯦꯜ ꯈꯦꯠꯅꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯆꯥꯛ ꯃꯊꯨꯝꯗꯤ ꯋꯥꯠꯇꯅ ꯂꯩꯔꯤꯅꯦꯕ ꯋꯥꯠꯇꯅ ꯂꯩ ꯑꯗꯨꯕꯨ ꯃꯤꯅ ꯀꯃꯥꯏꯅ ꯌꯣꯛꯄꯅꯣ ꯈꯪꯗꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯄꯥꯝꯖꯕꯒꯤ ꯄꯥꯝꯕꯤꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯁꯩ ꯁꯛꯎ ꯈꯣꯠꯂꯨ ꯍꯥꯏꯕ ꯅꯠꯇꯕꯤ ꯑꯃꯔꯣꯝꯗꯀꯣ ꯇꯝꯃꯦꯒ ꯍꯥꯏꯔꯁꯨ ꯅꯪ ꯉꯁꯥꯏꯗꯣ ꯄꯦꯅꯥ ꯈꯣꯡꯉꯦꯕ ꯅꯪ ꯉꯁꯥꯏꯗꯣ ꯏꯁꯩ ꯁꯛꯑꯦꯕ ꯁꯛꯎꯗꯅ ꯑꯝꯇ ꯇꯥꯒꯦꯗꯅ ꯄꯩꯁꯥ ꯊꯥꯒꯦꯗꯅ ꯁꯤꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯈꯤꯇꯪ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯁꯩ ꯁꯛꯐꯝꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯖ ꯂꯩꯖꯩꯕ ꯑꯗꯨꯗ ꯇꯥꯎꯔ ꯂꯥꯛꯑꯣ ꯍꯥꯏꯇꯥꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯔꯒꯦꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃ ꯖꯁ ꯑꯩꯒꯤ ꯍꯣꯕꯤ ꯑꯩꯅ ꯄꯥꯝꯖꯕꯩ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯊꯕꯛꯅꯤ ꯁꯤꯁꯦ ꯑꯩꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯦꯅ ꯂꯧ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯄꯨꯡꯇꯧ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅ ꯁꯤꯁꯦ ꯈꯇꯪ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯛꯄꯒꯤꯕꯨ ꯑꯣꯏꯔꯣ ꯖꯒꯣꯏ ꯇꯧꯕꯒꯤꯕꯨ ꯑꯣꯏꯔో ꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯄ꯭ꯔꯤꯖꯔቭ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯅꯦꯇꯥꯗ ꯇꯝꯃꯤꯕ ꯒꯨꯔꯨꯁꯤꯡ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯒꯨꯔꯨꯁꯤ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯁꯤ ꯂꯩꯔꯝꯃꯣꯏ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯁꯇꯝ ꯑꯗꯨ ꯀꯅꯥꯅꯅꯣꯕ ꯍꯧꯖꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯁꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯞꯂꯤꯐ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯋꯦꯁꯇꯔꯟꯒꯤ ꯑꯗꯣꯞ ꯇꯧꯔꯒ ꯍꯤꯡꯉꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕꯀꯣ ꯑꯗꯨ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯃꯤꯔꯦꯝ ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯥꯅꯦ ꯃꯈꯣꯏꯒꯤꯗ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛꯀꯤꯁꯦ 20 ꯗꯦꯖꯅꯦꯕ 20 ꯗꯦꯖꯀꯤ ꯋꯥꯔꯛꯁꯣꯞꯁꯦ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯄꯩꯁꯥꯁꯦ ꯁꯦꯡꯁꯟ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯁꯨ ꯀꯩ ꯇꯝꯕ ꯆꯥꯏꯅꯤꯁꯀꯤ ꯑꯣꯄꯦꯔꯥ ꯆꯥꯏꯅꯤꯁ ꯑꯣꯄꯦꯔꯥꯁꯦ ꯑꯩꯈꯣꯏ ꯇꯝꯕ ꯆꯠꯂꯤꯅꯦꯕ ꯆꯥꯏꯅꯤꯁ ꯑꯣꯄꯦꯔꯥꯁꯦ ꯇꯝꯕ ꯂꯩꯕ ꯆꯥꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯣꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯦ ꯍꯦꯟꯅ ꯑꯦꯛꯁꯄꯥꯟ ꯇꯧꯈꯤꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯇꯧꯏꯅꯤ ꯆꯨꯝꯃꯦ ꯑꯗꯨ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯁꯨ ꯁꯟꯗꯣꯛꯏꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯦꯟꯅ ꯈꯪꯍꯜꯂꯤꯅꯦꯕ ꯆꯥꯏꯅꯤꯁ ꯑꯣꯄꯦꯔꯥꯒꯥꯏꯁꯦ ꯌꯥꯝꯕꯨꯗꯤ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯐꯖꯩ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯂꯩꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯅꯣꯞꯇꯦꯅ ꯑꯩꯈꯣꯏꯁꯨ ꯇꯥꯗꯦꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯐꯧꯗ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞ ꯃꯁꯦꯟꯗꯐꯧꯗ ꯇꯥꯎꯅꯦ ꯁꯤꯒꯤ ꯐꯣꯛ ꯁꯣꯡꯁꯦ ꯇꯥꯎꯅꯦ ꯍꯧꯖꯤꯛ ꯇꯥꯟꯅꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯇꯥꯏꯌꯦꯕ ꯑꯗꯣ ꯃꯤꯒꯤꯗꯤ ꯀꯩꯅꯣ ꯃꯤꯒꯤꯗꯤ ꯍꯥꯞꯆꯤꯟꯗꯦ ꯃꯤꯒꯤꯗꯤ ꯍꯥꯞꯆꯤꯟꯗ꯭ꯔꯁꯨ ꯑꯣꯗꯤꯌꯟꯁ ꯂꯩ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦ ꯈꯦꯠꯅꯕ
ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯅꯝꯐꯨꯗ ꯇꯥꯍꯜꯂꯤꯅꯦꯕ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯑꯃꯨꯛꯀ ꯁꯦꯝꯗꯣꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯕ ꯆꯨꯝꯗꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯒꯤ ꯐꯣꯛ ꯁꯣꯡꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯕꯨꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕꯀꯣ ꯄꯥꯝꯕ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯐꯣꯛ ꯐ꯭ꯌꯨꯖꯟꯒꯨꯝꯕ ꯇꯧꯈꯠꯂꯛꯄ ꯁꯤꯒꯨꯝꯕꯁꯦ ꯇꯥꯎꯔ ꯑꯉꯥꯡꯁꯤꯡꯁꯨ ꯃꯁꯨ ꯇꯧꯅꯤꯡꯉꯛꯄ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯄꯥꯝꯅꯔꯛꯏ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯡꯈꯨꯜꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯋꯤꯁ ꯇꯧꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯟꯕ ꯀꯣ ꯆꯥꯕꯗ ꯁꯨꯡꯍꯥꯎ ꯍꯥꯎꯇꯕ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯑꯃꯒꯤ ꯃꯃꯤꯡ ꯄꯜꯂꯣꯅꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯁꯦ ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯗꯦ ꯄꯣꯔꯛ ꯕꯤꯐꯁꯦ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯈꯇꯪ ꯑꯩꯉꯣꯟꯗꯗꯤ ꯆꯥꯕꯩꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯣꯏꯒꯤ ꯄꯣꯔꯛꯇꯣ ꯌꯦꯡꯕꯗ ꯑꯩꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯂꯪꯉꯒ ꯉꯁꯛꯀ ꯉꯥꯡꯉꯒ ꯑꯗꯨ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯌꯦ ꯑꯗꯨꯏ ꯋꯥꯔꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯍꯋꯥꯏꯖꯥꯔ ꯀꯥꯏꯔꯨꯗꯅ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣ ꯆꯥꯏꯅꯤꯁꯀꯤ ꯃꯤꯒꯩ ꯌꯦꯡꯉꯒ ꯃꯅꯝ ꯅꯝꯊꯤꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯤꯟꯁꯦ ꯄꯨꯂꯞ ꯆꯥꯏꯅꯦꯕ ꯑꯗꯨꯗ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯆꯤꯆꯦꯅ ꯄꯨꯔꯛꯄ ꯑꯗꯣ ꯃꯥꯅ ꯀꯥꯏꯔꯨꯔꯦꯅꯦ ꯑꯁ ꯌꯦꯡꯉꯛꯄꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯉꯥꯔꯤꯒꯨꯝꯕ ꯄꯨꯇꯥꯔꯁꯨ ꯄꯨꯊꯣꯛꯑ ꯆꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯆꯥꯔꯛꯇ꯭ꯔꯦꯕ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯥꯏꯅꯥꯅ ꯀꯩꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ 1 year ꯀꯝꯄ꯭ꯂꯤꯠ ꯀꯧꯔꯒꯗꯤ ꯆꯠꯈꯤꯒꯗ꯭ꯔꯥ ꯑꯣꯐ ꯀꯣꯔꯁ ꯆꯠꯄꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯆꯩꯅꯥꯗꯒꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯕ ꯏꯁꯩꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣꯀꯣ ꯏꯁꯩ ꯃꯌꯦꯛꯀꯨꯝꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯚꯣꯀꯦꯜ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯑꯂꯦꯝ ꯑꯋꯥꯡ ꯑꯗꯩ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁ ꯑꯣꯄꯦꯔꯥꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯛꯅꯩꯁꯦ ꯁꯨꯃꯥꯏꯅ ꯁꯛꯇꯦ ꯍꯦꯛꯇ ꯃꯈꯣꯟ ꯑꯃꯅꯦ ꯑꯣꯜꯂ ꯁꯛꯏꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯍꯥꯞꯄ ꯃꯔꯛꯇ ꯚꯥꯏꯕ꯭ꯔꯦꯇꯣ ꯂꯩꯕꯗꯣ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕꯗꯣ ꯃꯈꯣꯏ ꯀꯜꯆꯔ ꯌꯥꯝꯅ ꯐꯖꯩꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯝꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯝ ꯑꯩ ꯃꯈꯜ ꯃꯈꯜꯗꯤ ꯑꯗꯨꯝ ꯊꯥꯖꯜꯂꯤꯌꯦ ꯇꯝꯒꯦ ꯆꯠꯀꯦꯅ ꯑꯗꯨꯝ ꯂꯥꯏꯅ ꯆꯥꯟꯕꯤꯔꯗꯤ ꯑꯗꯨꯝ I wish you best of luck thank you ꯃꯌꯥꯝꯗꯨꯃ to do list ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯥꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯐꯪꯕ ꯑꯣꯏꯁꯅꯨ ꯔꯤꯜꯁꯦ ꯌꯥꯝ ꯁꯣꯔꯠ ꯌꯦꯡꯅꯩ ꯀ꯭ꯂꯤꯞꯁꯦ ꯍꯣꯏ ꯃꯌꯥꯝ ꯌꯦꯡꯕꯗ ꯋꯥꯏ ꯆꯥꯏꯔꯕꯅꯦꯕ what is the funniest comment ꯀꯣ you have ever read ꯌꯥꯝ ꯌꯥꯝꯃꯦ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯃꯗꯤ ꯑꯩꯅ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯁꯜꯂꯒ ꯗꯤ ꯂꯩꯍꯧꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯛꯇꯪꯗꯒꯤ ꯑꯗꯨꯝ ꯅꯣꯛꯄ ꯌꯥꯕꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯍꯣꯏ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ okay any compliment from the fansꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯤꯈꯤꯕ ꯄꯨꯟꯁꯤꯗ ꯀꯥꯎ ꯉꯝꯗꯕ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯊꯃꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤꯕ any compliments ꯑꯗꯨꯒꯨꯝꯕ compliment ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯁꯥꯡꯅ ꯏꯕꯤꯔꯛꯄ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯕ ꯑꯍꯟꯁꯤꯡꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯁꯨꯝ ꯆꯠꯊꯣꯛꯑꯒꯁꯨ ꯑꯩꯁꯦ ꯃꯩꯇꯩꯅꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯅ ꯆꯠꯄ ꯂꯝ ꯆꯠꯂꯁꯨꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯤꯁꯦ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯤ ꯑꯃꯈꯇꯪꯗ ꯑꯣꯏꯔꯁꯨ ꯃꯤ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯃꯁꯛ ꯇꯥꯛꯄꯤꯔꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯒ ꯀꯃꯟ ꯅꯨꯡꯁꯤꯕ ꯄꯤꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯀꯣꯛꯇ ꯍꯟꯖꯜꯂꯦ great ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤ any misconception ꯍꯥꯏꯗꯤ ꯕꯦꯅꯤꯇꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯡꯁꯦ ꯄꯜꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯕꯦꯅꯤꯇꯥꯒꯤ ꯃꯔꯝꯗ ꯂꯩꯔꯤꯕ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯤ ꯀꯔꯤꯅꯤ ꯍꯥꯏꯒꯅꯤ ꯂꯩꯔꯝꯒꯗ꯭ꯔꯣꯅꯦ ꯅꯠꯇꯦ ꯗꯗꯥꯗ ꯂꯩꯕ꯭ꯔꯕ ꯑꯦꯅꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯕꯥꯎꯠ ꯃꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯂꯩꯇꯦ ꯂꯩꯔꯝꯃꯣꯏꯕ ꯑꯗꯨꯅꯤ ꯀꯩ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯟꯅꯒꯤ ꯚꯥꯔꯠ ꯀ ꯑꯃ꯭ꯔꯤꯠ ꯀꯂꯥꯁ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯤꯉꯩ ꯃꯇꯝꯒꯤ ꯄꯤꯛꯆꯔ ꯑꯦꯟ ꯗꯦꯟ ꯔꯤꯁꯦꯟꯠꯂꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯄꯤꯛꯆꯔꯒꯨꯝꯕ ꯌꯦꯡꯉꯒ ꯑꯣꯜ ꯁꯣꯔꯠ ꯑꯣꯐ ꯑꯖꯝꯁꯟ ꯈꯜꯂꯝꯗꯕ ꯃꯌꯥꯝꯁꯨ ꯄꯥꯕꯗꯅꯦ ꯖꯥꯠ ꯖꯥꯠ ꯊꯦꯡꯅꯕꯅꯦ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯍꯥꯎ ꯗꯨ ꯌꯨ ꯗꯤꯜ ꯑꯗꯨ ꯃꯌꯥꯝꯗꯨ ꯀꯃꯥꯏꯅ ꯕꯦꯅꯤꯇꯥꯅ ꯗꯤꯜ ꯇꯧꯒꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯗꯕ ꯑꯃꯗ ꯚꯥꯔꯠ ꯀ ꯑꯃ꯭ꯔꯤꯠ ꯀꯂꯥꯁꯁꯦ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯇꯟꯖꯥ ꯆꯥꯗꯕ ꯃꯤꯟꯁ ꯑꯩꯁꯦ ꯕ꯭ꯔꯦꯁꯦꯁ ꯐꯥꯕꯒ ꯆꯠꯂꯨꯔꯦꯕ ꯑꯩꯁꯦ ꯍꯦꯛ ꯐꯥꯔꯒ ꯊꯥ 2 ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯒꯨꯝꯕ ꯁꯦꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯣꯕꯚꯤꯌꯁꯂꯤ ꯌꯥꯁꯦ ꯑꯗꯨꯝ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯃ꯭ꯔꯤꯠ ꯀꯂꯥꯁꯁꯦ ꯌꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯔꯀꯥꯟꯗ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯒꯤ ꯁꯛꯁꯤꯒ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦꯕ
ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ obviously ꯑꯗꯨꯗ ꯑꯗꯨꯝ then now ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯅꯣꯡꯇꯕꯣꯛ ꯀꯩꯅꯣ ꯇꯧꯔꯨꯗꯦ ꯍꯥꯏꯇꯥꯔꯦ ꯈꯟꯖꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯤꯈ꯭ꯔꯕ ꯑꯗꯨꯒ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯈ꯭ꯔꯤꯁꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯒ ꯂꯧꯊꯣꯛꯇꯅ ꯂꯩꯔꯒ ꯀꯦꯔꯒ ꯈꯔ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯅꯠꯇꯦꯕ ꯃꯥꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯅ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯒꯤ ꯁꯛꯇꯣ ꯑꯩ ꯍꯩꯅꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒꯤ ꯁꯛꯇꯨ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯍꯥꯏꯗꯤ ꯄꯤꯔꯤꯌꯠꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯒꯅꯣꯔ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯉꯣꯟꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯖꯁ ꯂꯤቭ ꯏꯠ ꯕꯤꯅꯤꯇꯥꯁꯤ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯁꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯕ ꯀꯔꯤ ꯏꯁꯩ ꯁꯛꯀꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯣꯛ ꯑꯗꯨꯝ Okay, ꯁꯛꯀꯅꯤ the stage is yours. ꯑꯗꯣ ꯀꯩꯅꯣ ꯁꯛꯑꯒꯦ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩꯗꯣ ꯌꯥꯏ welcome ꯌꯥꯏ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯏ ꯃꯇꯦꯛ ꯑꯃ ꯇꯥꯖ ꯁꯛꯑꯒꯦ ngala nauna marunge yaro nauna kalensai har nauna kiao lipun kusang wok me hang ke mahang lang kalu ngayor sai se rung lo sap se rung lo sap se rung lo sap se rung lo oh thank you so much ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯑꯁ ꯑꯗꯨ ꯁꯣꯏꯔꯝꯗꯣꯏꯕꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯍꯩ ꯍꯥꯏꯕꯁꯦꯀꯣ ꯇꯥꯡꯈꯨꯜꯒꯤ ꯗꯥꯏꯂꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯗꯕ ꯑꯣꯀꯦ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯍꯣꯏ ꯈꯤꯇꯪꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯊꯣꯛꯇꯕ ꯁꯨꯝ ꯌꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯝ ꯁꯣꯏꯔꯁꯨ ꯉꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯩꯇꯕ ꯋꯥꯍꯩ ꯄ꯭ꯔꯣꯅꯥꯎꯟꯁ ꯇꯧꯕ ꯍꯩꯇꯕ ꯋꯥꯍꯩ ꯃꯩꯇꯩꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅꯤ ꯑꯗꯨꯃꯛꯅꯤ ꯕꯤꯅꯤꯇꯥꯅ ꯇꯧꯔꯤꯁꯤꯁꯨ ꯁꯣ ꯏꯠꯁ ꯑꯦꯕꯁꯣꯂꯨꯠꯂꯤ ꯐꯥꯏꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯦꯠ ꯋꯥꯖ ꯑ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯣꯡ ꯕꯤꯅꯤꯇꯥꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯍꯧꯒꯠꯄ ꯃꯇꯝꯗꯅꯦ ꯏꯈꯪ ꯈꯪꯍꯧꯗꯅ something happen ꯈꯧꯅꯥꯎꯗ ꯀꯩꯅꯣ ꯕꯦꯔꯥ ꯑꯃ ꯂꯩꯔꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯕ ꯍꯌꯦꯡꯗꯒꯤ ꯅꯪ ꯏꯁꯩ ꯁꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯌꯥꯔꯔꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯝ ꯍꯣꯞ ꯂꯣꯏ ꯆꯥꯏꯔꯦ Okay. ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯨꯝ ꯌꯥꯗ꯭ꯔꯤꯗꯣ ꯀꯩꯅꯣꯝꯃ ꯄꯤꯔꯛꯅꯕ ꯑꯗꯨꯝ ꯏꯁꯣꯔꯅ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯈꯅꯥꯎꯅ ꯆꯥꯕ ꯃꯤꯅꯤꯀꯣ ꯍꯥꯏꯗꯤ ꯈꯅꯥꯎꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯔꯤꯅꯤ ꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯤꯅꯤ ꯁꯤꯅ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯃꯌꯥꯝ ꯇꯝꯕꯤꯒꯦ ꯀꯥꯏ ꯈꯜꯂꯤꯅꯤ ꯑꯗꯨ ꯍꯣꯞꯇꯤ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯗꯨꯅꯦ ꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕ ꯏꯁꯣꯔꯅ ꯀꯩꯅꯣꯝꯃ ꯊꯥꯗꯠꯂꯛꯏꯁꯦ ꯀꯩꯅꯣꯝꯃ ꯄꯤꯔꯛꯅꯕꯅꯦꯅ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯣꯏ ꯑꯦꯛꯁꯦꯞ ꯇꯧꯔꯅꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨꯝ ꯍꯣꯞꯇꯤ ꯑꯗꯨꯝ ꯆꯥꯏꯔꯦ ꯉꯁꯥꯏ ꯁꯥꯒꯠꯂꯨꯕ ꯃꯌꯥꯝꯗꯣ ꯑꯗꯩ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯦ ꯊꯣꯛꯁꯨ ꯊꯣꯛꯑꯣꯏ ꯊꯣꯛꯀꯗꯕꯁꯨ ꯑꯣꯏꯔꯣꯏ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯅꯨ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯄꯨꯡꯈꯥꯏꯒꯤ ꯄꯥꯋꯔ ꯑꯃ ꯄꯤꯔꯣ ꯄ꯭ꯔꯦꯖꯦꯟꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯨꯠꯊꯠꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯩ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯄꯤꯔꯦꯕ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯀꯔꯝꯕ ꯃꯦꯃꯣꯔꯤꯅꯣ ꯅꯪꯅ ꯃꯨꯠꯊꯠꯀꯗꯣꯏꯁꯦ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯥꯁꯨ ꯁꯨꯝ ꯈꯨꯕꯥ ꯅꯥꯕꯗꯣ ꯑꯗꯨꯃꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯔꯁꯅꯦꯜꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯒꯤꯗꯨꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯥꯔꯛꯑꯒ ꯌꯥꯝ ꯋꯥꯈꯤꯕꯒꯤ ꯃꯤꯀꯨꯞꯇꯣ ꯈꯨꯠ ꯂꯦꯡꯃꯟꯗꯅ ꯈꯨꯖꯤꯁꯨ ꯅꯥꯟꯊꯣꯔꯛꯑꯦ ꯅꯥꯔꯛꯑꯒꯅꯦ ꯅꯥꯔꯛꯑꯒ ꯌꯥꯝ ꯋꯥꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯃ ꯀꯥꯎꯊꯣꯛꯄ ꯑꯩꯉꯣꯟꯗ ꯁꯥꯇ꯭ꯔꯅꯦ ꯈꯜꯂꯒ ꯃꯦ ꯕꯤ ꯚꯣꯀꯦꯜ ꯇꯦꯛꯅꯤꯛ ꯐꯣꯛ ꯁꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯛꯅꯤꯛ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯇꯦꯛꯅꯤꯛ ꯇꯝꯕꯤꯒꯅꯤ ꯑꯃꯈꯛꯇꯪ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯁꯤꯗ ꯄꯦꯅꯥ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯣ ꯈꯪꯉꯦꯅꯀꯣ ꯄꯦꯅꯥ ꯍꯣꯏ ꯈꯪꯉꯦ ꯄꯦꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯣꯛ ꯁꯣꯡꯁꯦ ꯄꯦꯅꯥꯒꯤ ꯃꯈꯣꯟꯁꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯄꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯊꯥꯖꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ
ꯊꯥꯖꯕꯁꯨ ꯍꯣꯏ ꯂꯩ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯣꯏꯁꯨ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯄꯦꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯁꯤꯒꯤ ꯈꯣꯟꯊꯣꯛ ꯑꯃ ꯁꯥꯎꯟ ꯑꯃ ꯊꯣꯛꯏꯁꯦ ꯑꯗꯣ ꯁꯤꯁꯤꯃ ꯑꯩ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯇꯣꯉꯥꯜꯂꯤꯁꯦ ꯁꯤꯅꯅꯦꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯁꯥꯎꯟꯁꯤꯅꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯤ ꯂꯣꯏ ꯍꯥꯏꯅꯤꯕ ꯑꯗꯩ ꯁꯦ ꯁꯝ ꯗꯤꯐ꯭ꯔꯦꯟꯁ ꯈꯤꯇꯪ ꯂꯩꯌꯦꯅꯀꯣ ꯑꯗꯨꯅ ꯑꯃꯗꯤ ꯁꯛꯂꯛ ꯇꯥꯔꯒꯗꯤ ꯐꯣꯛꯅꯤꯅꯦꯍꯦ ꯃꯩꯇꯩꯒꯤꯗꯣ ꯍꯥꯏꯅ ꯈꯪꯕꯒꯤ ꯑꯗꯨꯒꯤ ꯇꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯄꯦꯅꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯏꯕ ꯁꯥꯎꯟꯁꯦ ꯁꯤꯁꯦ ꯁꯨꯝ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯑꯃꯅꯁꯨ ꯍꯪꯉ ꯇꯥꯔꯒꯁꯨ ꯁꯤꯁꯤꯅꯦꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛꯀꯤꯗꯣ ꯇꯣꯞ ꯇꯣꯞꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯚꯣꯀꯜꯒꯤꯗꯣ ꯑꯗꯨꯒꯤ ꯉꯥꯛꯇ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯒꯨꯔꯨ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅꯕꯨꯗꯤ ꯇꯝꯕꯗ ꯈꯨꯗꯛꯇ ꯇꯧꯔꯒ ꯊꯣꯛꯀꯗꯕ ꯄꯣꯠ ꯅꯠꯇꯦ ꯀꯨꯏꯛ ꯔꯥꯎꯟꯅꯤꯀꯣ ꯑꯗ ꯌꯨ ꯍꯦꯚ 3 seconds are you ready ꯌꯦꯁ ꯆꯥ ꯅꯠꯇ꯭ꯔꯒ ꯀꯣꯐꯤ ꯆꯥ ꯍꯨꯏ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯍꯨꯏ ꯑꯌꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯅꯨꯡꯗꯥꯡ Instagram ꯅꯠꯇ꯭ꯔꯒ Facebook Instagram Traditional dress nataga modern dress Traditional Korean drama nataga Bollywood Korean drama Favorite comfort food Chak Favorite Manipuri dish Uti 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 makti haubani he I jam pami Kang matam goire One word that describe Tangkhul people Simple Okay thank you One word that describe Meitei people Wrap One word your friends used to describe you Funny Simakti chumam male One thing you are terrible at Swimming Who spends longer getting ready, man or woman? Woman Would you survive 1 week without your phone? No Ching natraga beach. Ching Love marriage or arranged marriage? Obviously love One place in Manipur everyone should visit. Ukrul Thank you so much. Mathangi is in a big one. Sing, dance, or act. Sing ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯍꯥꯏꯖꯒꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦꯀꯣ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯌꯥꯝ ꯐꯖꯩꯅꯦ ꯕ꯭ꯔꯗꯔ ꯃꯣꯏꯔꯥꯡ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯒꯥꯏ ꯌꯥꯝ ꯍꯩꯌꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯁꯨꯍꯟꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯚꯔꯁꯇꯣ ꯑꯗꯨꯒꯤ ꯀꯣꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯚꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯤ ꯀꯣꯔꯁ ꯀꯔꯤꯅꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨ ꯁꯛꯃꯤꯟꯅꯔꯁꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯩꯇꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯟꯗꯨ ꯉꯥꯛꯇ ꯑꯩꯅ ꯑꯗꯨ ꯔꯤꯜꯁ ꯍꯧꯖꯤꯛ ꯂꯥꯏꯟꯗꯣ ꯁꯛꯂꯣ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯣꯏꯔꯥꯡ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯐꯪꯂꯦ ꯍꯥꯏꯅ ꯀꯧꯅꯤꯡꯂꯛꯂꯦ ꯃꯥꯟꯖ ꯍꯥꯏꯅ ꯁꯩꯊꯥꯅꯤꯡꯂꯛꯂꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯅꯤꯡꯉꯤ ꯅꯪ ꯌꯥꯝ ꯍꯩꯌꯦ ꯌꯥꯝ ꯍꯩꯅ ꯁꯛꯑꯦ Thank you so much. Manipur, South Korea or China? Manipur. Thumbs up. National TV or international tour? International tour. Okay. Traditional music or modern fusion? Anima. Okay. Morning rehearsal or midnight rehearsal? Midnight. Okay. Big concert or small intimate audience? Big concert. Okay. This is the honest round. Benitana sentence wahejo hapchilaga shuhanbiu. I'm most afraid of Snack. snake. Okay. My biggest dream is Khoma khoi ba yam nuaina thamba. Okay. I still haven't forgiven myself for Like that. Okay. I laughed when people Start arguing. Home means Laugh. Okay. Success means Hard work. Okay. Benita ga iga faminabagi wari chanabagi matamsu tum loisilaktorayko adana before akogi aroiba question si lakting mamangdane being an upcoming mighty folk singer do you have any advice or not a message ko pau haigdra for the younger generation Hoi yambudi nauri ko. So sum
ꯑꯦꯗꯚꯥꯏꯁ ꯅꯠꯇꯦ ꯍꯣꯏ ꯁꯨꯝ ꯍꯣꯏ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯆꯨꯝ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯎꯝ ꯐꯣꯡꯗꯣꯛꯑꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯎꯝ ꯑꯦꯁ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯎꯝ ꯍꯥꯏꯅꯤꯡꯕꯁꯦ ꯃꯌꯥꯝ ꯇꯝꯕꯤꯌꯨ ꯃꯌꯥꯝ ꯊꯤꯖꯤꯟꯕꯤꯌꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥ ꯂꯥꯛꯇꯅ ꯉꯥꯛꯄꯤꯔꯅꯤ ꯆꯨꯝꯃꯤ ꯑꯗꯨꯅ ꯁꯤꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯇꯝꯕꯤꯕ ꯑꯗꯨꯒ ꯇꯝꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯇꯝꯕꯤꯌꯨ ꯑꯃꯗꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯈꯔ ꯑꯃꯗꯒꯤ ꯃꯈꯜ ꯈꯔ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯃ ꯁꯦꯝꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯑꯗꯨꯝ ꯁꯤ ꯈꯛꯇꯪꯗ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯈꯛꯇꯪꯗ ꯅꯠꯇꯕ ꯊꯧꯗꯥꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯃꯤ ꯌꯥꯝ ꯂꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯎꯠꯊꯣꯛꯄꯤꯅꯕ ꯃꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯎꯠꯃꯤꯟꯅꯁꯦ ꯎꯠꯅꯕꯗ ꯀꯩ ꯆꯪꯉꯤ ꯃꯆꯥꯛ ꯆꯪꯉꯤ ꯀꯩ ꯃꯆꯥꯛꯅꯣ ꯍꯥꯏꯗꯣ ꯌꯥꯎꯔꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯇꯝꯕꯤꯕ ꯍꯌꯦꯡ ꯂꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯣꯟꯖꯅ ꯎꯒꯗꯕꯗꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯒꯤ ꯂꯣꯟꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯅ ꯈꯪꯉꯣꯏꯕ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯣꯠꯁꯤꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯃꯤꯉꯣꯟꯗ ꯇꯥꯛꯄ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯂꯣꯟꯁꯤꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯣꯠꯁꯤꯃꯗꯤ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯇꯥꯛꯄ ꯉꯝꯕꯒꯤ ꯆꯥꯡ ꯐꯥꯎꯗꯤ ꯐꯖꯅ ꯇꯝꯍꯟꯅꯤꯡꯉꯦ ꯂꯥꯏꯔꯤꯛꯀ ꯂꯣꯏꯅꯅ ꯆꯠꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯈꯨꯠ ꯁꯝꯅꯕꯁꯦ ꯋꯥꯠꯂꯤꯕꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇꯁꯨ ꯂꯩꯔꯤꯕꯁꯦ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯃꯩꯇꯩꯅꯦ ꯑꯗꯨꯒ ꯑꯩ ꯃꯩꯇꯩ ꯈꯛꯇꯪ ꯇꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯨ ꯇꯝꯕꯤꯌꯨ ꯊꯤꯖꯟꯕꯤꯌꯨ ꯈꯪꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯂꯀꯥꯟꯗ ꯃꯄꯥꯟꯗ ꯏꯁꯩ ꯁꯛꯑꯒ ꯑꯣꯏꯔꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯣ ꯑꯩꯁꯦ ꯉꯛ ꯊꯥꯡꯀꯠꯂꯒ ꯆꯠꯄ ꯉꯝꯒꯅꯦꯕ ꯆꯨꯝꯃꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯃꯗꯤ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯃꯆꯥꯛ ꯁꯨꯅ ꯍꯥꯏꯇꯥꯔꯦ ꯃꯔꯜ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯔꯜ ꯃꯊꯨꯝ ꯍꯥꯏꯔꯒ ꯁꯦꯜ ꯊꯨꯝꯗꯣ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯒ ꯅꯣꯂꯦꯖꯁꯨ ꯌꯥꯝꯅ ꯐꯨꯜ ꯄꯦꯀꯦꯖ ꯑꯣꯏꯔꯀꯥꯟꯗ ꯆꯠꯂꯀꯥꯟꯗꯗꯤ ꯑꯩꯅꯦ ꯍꯥꯏꯕ ꯇꯥꯛꯄꯗꯣ ꯉꯝꯗꯣꯏꯅꯤ ꯑꯩꯒꯤꯅꯦ ꯁꯤꯁꯦꯅ ꯑꯗꯨꯅ ꯐꯖꯅ ꯇꯝꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯇꯝꯕꯤꯕ ꯐꯖꯅ ꯊꯤꯖꯤꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯍꯦꯟꯅ ꯃꯁꯛ ꯇꯥꯛꯄꯗ ꯑꯗꯣꯝꯒꯤꯁꯨ ꯌꯝ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯃ ꯃꯌꯥꯝꯗ ꯌꯧꯕ ꯑꯣꯏꯁꯅꯨꯀꯣ ꯍꯥꯏꯗꯤ ꯁ꯭ꯃꯣꯜ ꯗ꯭ꯔꯣꯞꯁ ꯑꯣꯐ water makes a big mighty ocean ꯒꯥꯏ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯆꯥ ꯃꯆꯥꯗꯁꯨ ꯑꯩꯈꯣꯏ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯗꯤ ꯊꯕꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛ ꯇꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯔꯣꯏꯕ ꯀꯣꯏꯁꯟꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯕꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ ꯃꯦꯃꯣꯔꯤ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯐꯥꯎ ꯍꯤꯡꯉꯒꯗꯤꯀꯣ ꯍꯣꯏ ꯍꯤꯡꯉꯁꯨ ꯍꯤꯡꯗ꯭ꯔꯁꯨ ꯍꯤꯡꯒꯅꯤ ꯀꯩꯗꯧꯔꯒꯦ ꯆꯍꯤ 10 ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯀꯅꯥ ꯇꯧ ꯂꯩꯔꯤꯕ ꯉꯝꯄꯣꯟꯇ ꯑꯁꯦꯡꯕꯅꯤ ꯑꯣꯀꯦ ꯆꯍꯤ 10ꯒꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯈꯪꯍꯧꯔꯣꯏꯌꯦ ꯆꯍꯤ 10ꯗꯤ ꯈꯪꯍꯧꯔꯣꯏ ꯍꯌꯦꯡꯆꯤꯠ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅꯦ ꯑꯁ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯐꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅꯗꯤ ꯈꯪꯍꯟꯕꯗꯤ ꯄꯥꯝꯃꯦ ꯑꯩꯅ ꯁꯦꯠꯈꯤꯕ ꯑꯗꯩ ꯑꯩꯅ ꯆꯥꯈꯤꯕ ꯑꯩꯅ ꯏꯟꯈꯤꯕ ꯑꯩꯅ ꯁꯤꯈꯤꯕ ꯂꯤꯛ ꯑꯗꯩꯗꯤ ꯑꯩꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯤ ꯀꯩꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯑꯐꯕ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯇꯧꯍꯧꯕꯗꯨꯗꯤ ꯍꯌꯦꯡꯋꯥꯏꯐꯥꯎ ꯅꯤꯡꯁꯤꯡꯉꯒ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯃꯥꯁꯦ ꯈꯤꯇꯪꯗꯁꯨ ꯍꯣꯠꯅꯖꯔꯝꯕꯅꯤꯅꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯁꯣꯟꯅꯍꯧꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯗꯨꯃꯛꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤꯀꯣ ꯑꯗꯒꯤ ꯊꯥꯖꯕꯗꯁꯨ ꯃꯥꯡꯍꯟꯅꯒꯨꯝꯁꯤ
ꯍꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯇꯝꯃꯛꯀꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯍꯩꯔꯛꯀꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗ ꯍꯌꯦꯡ ꯀꯣꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯑꯗ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝꯗꯣ ꯊꯥꯗꯗꯣꯏꯅꯤ ꯁꯥꯇ꯭ꯔꯉꯣꯟꯗ ꯁꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛꯀ ꯃꯊꯪ ꯃꯥꯅꯦ ꯕꯦꯅꯤꯇꯥꯒꯤ ꯃꯥꯅꯦ ꯁꯨꯝ ꯂꯦꯒꯥꯁꯤꯗꯨ ꯄꯨꯔꯒ ꯆꯠꯈꯤꯗꯣꯏꯅꯤ ꯃꯥꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯃꯥꯏ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯉꯁꯥꯏꯒꯤ ꯕꯤꯅꯤꯇꯥꯅ ꯑꯩ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯂꯥꯁꯇ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯛꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯑꯣꯏꯖꯅꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤꯗꯃꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯃꯛ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨꯀꯣ ꯐꯖꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯋꯤꯁ ꯄꯤꯔꯤꯁꯤꯀꯣ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯕꯦꯅꯤꯇꯥꯕꯨ once again ꯎꯝ thank you so much for trusting this platform the ꯍꯣꯏ Athary Podcast ꯑꯩꯁꯨ ꯌꯥꯝ ꯅꯧꯔꯤ ꯎꯝ but ꯊꯥꯖꯕꯤꯔꯦ ꯍꯥꯏꯔꯒ ꯂꯥꯛꯄꯤꯕꯒꯤꯗꯃꯛ thank you so much ꯀꯣ ꯍꯣꯏ ꯍꯥꯏꯗ ꯑꯩꯁꯨ ꯃꯦꯜꯗ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯒꯤ ꯑꯩꯁꯦ ꯐꯠ ꯂꯥꯎꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯁꯨ ꯂꯩꯖꯩꯑꯕꯀꯣ ꯑꯗ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯑꯅꯧꯕ ꯃꯔꯨꯞ ꯈꯪꯅꯕ ꯍꯣꯏ ꯍꯣꯏ ꯑꯅꯧꯕ ꯆꯨꯝꯃꯦ ꯃꯤ ꯊꯦꯡꯅꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯍꯣꯏ ꯍꯦꯟꯅꯁꯨ ꯑꯁꯤꯒꯤ ꯑꯊꯥꯔꯤ ꯄꯣꯗꯀꯥꯁ yes ꯍꯦꯟꯅꯁꯨ ꯃꯤꯅ ꯈꯪꯃꯛꯄ ꯑꯗꯨꯒ ꯍꯦꯟꯅ ꯌꯥꯝꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯄꯥꯔꯁꯅꯦꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯒ ꯀꯩꯅꯣ ꯃꯈꯣꯏꯗꯒꯤ ꯑꯣꯏꯕ ꯏꯟꯁꯄꯥꯌꯔ ꯇꯧꯍꯧꯕ ꯌꯥꯕ ꯌꯪ yes ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯆꯨꯝꯃꯦ ꯑꯣꯏꯍꯧꯕ ꯌꯥꯕ ꯅꯣꯂꯦꯖ ꯑꯣꯏꯍꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯎꯅꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯔꯛꯈꯣ ꯑꯗꯨꯒ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ yes ꯈꯪꯗꯦ ꯆꯥꯎꯈꯠꯄ okay ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦ okay ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯁꯅꯨꯀꯣ ꯍꯣꯏ I'm sure ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯃꯥꯏ ꯄ꯭ꯔꯣꯐꯦꯁꯟ ꯀꯔꯤꯅꯣ ꯀꯗꯥꯏꯗꯤ ꯃꯌꯥꯝꯗ ꯈꯪꯉꯝꯒꯅꯤ for anyone ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯉꯁꯤꯒꯤ 에피소드ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯅꯤꯇꯥꯁꯤ ꯀꯅꯥꯅꯣ not as a performer but as a person ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯕꯤꯅꯤꯇꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ 에피소드ꯁꯤ ꯌꯦꯡꯉꯒ ꯁꯤ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯗꯨ ꯊꯥꯖꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯕꯨ ꯑꯣꯏꯔꯣꯀꯣ ꯏꯚꯦꯟꯠꯁꯀꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ I really appreciate that and before we wrap things up as a token of appreciation this is a small rap gift rap tꯧꯕ ꯍꯩꯇꯦ ꯑꯗꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ I hope thank you yeah thank you aduna I hope this reminds you of today's conversation that Hi. we had thank you for being in the Athary Podcast ꯑꯩꯅꯁꯨ ꯍꯦꯟꯅ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯑꯩꯅ ꯂꯣꯡꯗꯥꯎ ꯑꯃ ꯍꯥꯞꯄꯝꯗꯗꯤ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯄꯤꯕꯤꯔꯦ ꯒꯤꯐ ꯍꯥꯏꯔꯦ ꯒꯤꯐꯁꯨ yes ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ okay thank you ꯐꯪꯖꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯍꯦꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ thank you so much this was the Athary Podcast thank you for watching us